ꯂꯥꯛꯇ꯭ꯔꯤ ꯀꯅꯥꯝꯕꯨ ꯂꯥꯛꯇ꯭ꯔꯤ ꯀꯅꯥꯅꯣꯝꯗꯤ ꯆꯪꯉꯛꯑꯦ ꯀꯅꯥꯅꯣ Sir Nandini blog. Hi Nandini, welcome. Asli, hi Asli, welcome. Welcome to Zuri eigi channel da Sir Nandini na hi hare kungamu Naisam Sangeeta. Hi Sangeeta. Saksarabo kamai tori mayam. Asli na iche saksarabo chare. Chare. Isa kita haigat kita. Chare. Nangdi saksarabo Asli. Naisam Sangeeta na chadi to chadi. Sangeeta hujik thengdri bane kaigina hujik ho chadri se. Do chare. Bijen singa kamdori che nungairi bijen nangdi nungairibo kamai tawige Aslina chari che Asli nangdi ka hinjang jaino Kasa Nandini na kari tawige ai hojikti angang su tumhangare do mayam ga ngahtang wai sunage na live thare sini Nandini di ga torbo ka hinjang chage Laisam Sangeeta na chaningdana chadrini haira chaningdana chadrini haira chasalu jam thenga chabasu phatte Sangeeta Aslina irole irombasena hawbani mayam batei di kaide lege lakpiro ngahak wai sunasi ado no mayam like tobiramo bijeng singana nungairi aisu che kahinjang sage bijeng nasi dum ilisa thonge ilisa oina chare bungi thokta hi Julia welcome ibai welcome kuire he ibai ga tawna da wai sanada welcome ibai saksarabo ibai kahinjang chage Kasa Nandini na mayam connect tobiro Nandini na hariba mayam connect tobiro mo hai magi sida ado mayam da I kano kaino tawise bungi thokta like done thank you ibai Asli subscribe done thank you Asli bungi thokta nangi laman achouba ama tole tonna lei hairoi ba kasu kaidi ibai na ja matam da ka to bada dum hairo kasu kaidi hojik su dum keno se su mu isa cha da na irang se su ko ado dugi ibai di kai yang sage mayam kai lege lakpiro ngahak tang wai sunasi Nandini na puthau joy hai puthau joy kana do na puthau joy hai se
ibaina hinaga ngakupka thongi haiba is ibai asit adudana hena hawabni huju nusa sabasigadi ibai bungna haire hai nandini haina haire hai nandi haina haire Priyadashini hi Priyadashini welcome Nandina Nandi on hai on the lake ko oi Priyadashini kai yang chage Nandina mayam connect tobiro hai mayam Nandigi blog ta kasar Nandigi blog ta connect tobiro aise welcome Robita aisu lae lao ngata ai sunarasi welcome Robita kai yang chage Priyadashini na soyabin thongi che o hawbani soyabin thongba se ai jan padi jam thati na pami soyabin che Robita na Julia hai na ka tawre ko kaino nang ise kaino ingon pisale ise Priyadashini na Nandi lapire Nandi da lapire Priyadashini na Robita na hawai thonge nangdi ai Robita ai di na sise ilisa thonge Lisa thongwen chare ibai bungna haire Robita thango teno kaino aina haire Priyadashini na ichani pasu yam pami mana thongu haina thongini haiba ko angang sing moina pama se ai chanu padi ko akoina ga nyame soiraga di cha da base ko asise chicken ni haraga du bijei ni Roman yumna nice welcome Roman Robita kizena Nandi nang khangani ai Robita na keno pide thang ule ko Nandi nang wanda nang khangani na haire ko Robita na da bung haina kore khurame da ibai na Julia hautaba hinjang ni ne ho ibai hauta na jum josan khare ibai na Robita nang jail da layurabo Robita nang ibai na nang jail da layuroba hai kharani Robita noksale ego yam kanna ha haina mayamati kaida leige lakpiro wari sanasi keno na Priyadashini na keno tawre Robita nangwada keno se mari tingthore Robita na kore da bung inama calling hai Robita na Priyo lapire hapsumot pire Aslina jagoi sare ko jagoi sare ma ibai na ibai bungna yam sai ne ho ibai sai yam sai ngarang de na sine kitang di phama ngarang di kaino samangina loire NG Pritam Julia ai kore mi singse taruk tangta sangi ni ati di kai lege mayam ko kena to be like to biramo ibai na hai nana ma is sleeping hai ina ma da tummi hai Robita okay is Pinky singa hello Julia welcome to Pinky welcome Priyadashini na 5 done pire thank you Priyadashini Aslina iche kai hinjang sai no ꯑꯩꯉꯣꯟꯗꯔ ꯍꯪꯉꯛꯏꯁꯦ ꯀꯩꯅꯣ ꯑꯦꯛꯆꯨꯂꯤ ꯂꯤꯁꯥ ꯊꯣꯡꯕ ꯆꯥꯏꯌꯦ Robita kichena dabung no tumting hai iche Pinky na like dan thank you Robita kichena che Pinky kore love ka loina na che Pinky kore
चे पिंकीना रबिता नुसीबी है कौरे असलीना ओ है ओ असली दी कहीं जंग सागे मैम लाइक तौबिरमुको असलीना हाय पिंकी है ना है रे वेलकम से बेमचा वेलकम मेंबर खूबी पिरक पिरक चरे जुलिया थैंक यू चे बेमचा वेलकम थैंक यू रविता ने चे पिंकी आई नंग से लाइव चे पिंकी नंगी लाइव जाओ से ngमौदरे साउनु माई चिचे है चे पिंकी नंगो रविता ना लाइव जाओ ngमौदरे साउनु है दी चे पिंकी असली हेलो है रे अरे असली ना इरोली है हारेको रोमेन युमनामना मणिपुरी की इरांगने वारी साद्री से है मणिपुरी मणिपुरी की इरांग वारी साद्री से मणिपुरी की इरांग वारी साद्री से होय मणिपुरी इरांग से नदी जामना क्या तो बस नुआइते कोई सुको रबिता किचन ओए डार्लिंग ला ए जगोई सारे को रबिता ना कनाओम दा डार्लिंग को ओरे मा जगोई सारे चे चादो ओइ माने रबिता ने को बिसे बेमसा मीते अय्या सिगा लेरमेने डार्लिंग से चे बेमसा ना हाय अय्या सिगा लेरमे डार्लिंग से इबाइना आई एम नॉट तुमटिंग है को रबिता इबाई तुमोए रबिता किचन ना डार्लिंग है ने कोरन नोकले बेमसा मीते ना पितम देगी काने तौर ओ जुलिया होय होय आई तौरके होरेन गा लेरगा एनजी बिटु जुलिया है ने कौरे को जाम कना कौरी लोरे रबिता किचन दाबू नंसे वाट खाइटिंग ओ इबाई रबिता ना नंसे कई चागे हाय वाट खाइटिंग आरे केस पिंकी ना लव कलर नुसी ना पीरे ए सुमाय तंगना मैम लाइक पीबा काउबिनु को दनी मैम मते चंगक तरे आइदे लेर होंगे तुमना रीरा नत्र कवाय तविनो खंगदे चे बेमसाना बुंग नोंग पुरा ओ है प्रियदर्शनी ना अमुक लाके प्रियदर्शनी का चत्तोइनो देखो चखीनो चे बेमसा नोदी ला ओइद्रो नपामदा बुंग चे बेमसाना है बुंग खुमदबा कोरिंग है रबिता किचन डार्लिंग आई वारे रबिता नंग करिगी वारी नु केस पिंकी चे पिंकी रबिता नुसीबी करी मथल चागे चे पिंकी ना कई मथल चागे रबिता नोंदा रबिता ना दा बुंग कोइबा कोरिंग है से बेमसाना हंदक लारोय जुलिया ओ ओ होय से बेमसा लाकपा मतमदा कोइरौ को पेरदसिनी इसे निपा ट्यूशन इसे निपा ट्यूशन लिए चे अमुक लाके होय होय पेरदसिनी कसु काइदे अकुम संगौ को रबिता ना है चे पिंकी हवाई चाय चेदी रबिता ना हवाई चाय चे पिंकी चेदी कहीं चागे बेमसा मितेना वाबा यारोय को है ची पिंकी ना रबिता नुसीबी सेम ओइरे हवाई चाय मासु ओ इबाई बुंगना ऑन ले आए रबिता ना डार्लिंग गिफ्ट नाई है रबिता ना डार्लिंग गिफ्ट नाई है बेमसा मितेना होय होय जुलिया इसली से कई मैसेज इरमगे डिलीट तौहरे बेमसा मितेना इबाई बुंग बुंग है ना कौरे जाम कना कौरे रबिता ना असली है ना खोरमे को असली तो काय चंग हगे
ꯏꯆꯦ ꯕꯦꯝꯆꯥꯅ ꯍꯥꯎꯕ꯭ꯔꯣ ꯗꯥꯔꯂꯤꯡ ꯍꯥꯏꯔꯛꯑꯦ ꯏꯕꯥꯏꯕꯨꯡꯅ ꯔꯕꯤꯗꯥ ꯑꯥꯏ ꯑꯦꯝ ꯍꯩꯅ ꯉꯥꯀꯨꯞꯁ ꯈꯥꯏꯇꯤꯡ ꯑꯣ ꯏꯕꯥꯏꯅ ꯃꯥ ꯑꯥꯏ ꯑꯦꯝ ꯍꯩꯅ ꯉꯥꯀꯨꯞꯀ ꯆꯥꯏꯌꯦ ꯈꯥꯏꯇꯤꯡ ꯍꯥꯏꯔꯦ ꯔꯕꯤꯗꯥ ꯀꯤꯆꯦꯟꯗ ꯕꯨꯡ ꯅꯪꯒꯤ ꯂꯥꯏꯐ ꯌꯥꯎꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯩ ꯕꯣꯟꯇꯥꯄꯨꯔꯗ ꯆꯠꯂꯨꯏ ꯏꯕꯥꯏ ꯑꯩꯁꯨ ꯌꯥꯎꯕ ꯉꯝꯍꯧꯗ꯭ꯔꯦ ꯏꯕꯥꯏꯒꯤ ꯂꯥꯏꯐꯇꯣ ꯑꯁꯂꯤꯅ ꯍꯥꯏꯔꯦ ꯍꯜꯂꯣ ꯔꯕꯤꯇꯥ ꯍꯥꯏꯅ ꯏꯃꯣꯖꯤꯒ ꯇꯧꯔ ꯊꯥꯔꯛꯑꯦ ꯅꯨꯡꯁꯤꯅ ꯋꯥ ꯗꯥꯕꯨꯡ ꯍꯥꯎꯕ ꯀꯣꯔꯤꯡ ꯍꯥꯏꯔꯦ ꯏꯕꯥꯏꯅ ꯑꯣ ꯍꯥꯏꯔꯦ ꯁꯥꯕꯅ ꯂꯥꯏ ꯑꯦꯟꯖꯤ ꯄꯤꯇꯝꯅ ꯖꯨꯂꯤꯌꯥ ꯕꯥꯏ ꯗꯨꯏꯡ ꯀꯔꯤꯒꯤꯅꯣ ꯂꯩꯌꯨ ꯌꯦꯡꯉꯨ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯑꯣ ꯔꯣꯕꯤꯇꯥꯅ ꯑꯁꯂꯤ ꯑꯥꯏ ꯑꯦꯝ ꯀꯃꯤꯡ ꯇꯨ ꯌꯣꯔ ꯍꯨꯝ ꯍꯥꯏꯔꯦ ꯅꯪ ꯀꯩꯅꯣꯗ ꯆꯪꯉꯅꯤ ꯍꯥꯏ ꯔꯣꯕꯤꯇꯥꯅ ꯑꯁꯂꯤꯗ ꯃꯅꯥꯎꯁꯤꯡꯅ ꯁꯤꯁꯁꯨ ꯉꯁꯤꯗꯤ ꯂꯥꯏꯚ ꯇꯧꯔꯝꯂꯦ ꯁꯤꯁꯀꯤ ꯁꯛꯁꯦ ꯉꯁꯤꯗꯤ ꯔꯤꯌꯦꯜꯗ ꯎꯕ ꯐꯪꯂꯅꯤ ꯍꯣꯏ ꯕ꯭ꯔꯣ ꯋꯦꯜꯀꯝ ꯑꯩꯒꯤ ꯂꯥꯏꯐꯇ ꯆꯪꯉꯛꯄꯩꯗꯃꯛꯇ ꯕꯦꯝꯆꯥ ꯃꯤꯇꯩꯅ ꯆꯠꯈꯤꯅꯨ ꯗꯥꯔꯂꯤꯡ ꯍꯥꯏ ꯔꯕꯤꯇꯥ ꯆꯠꯈꯤꯅꯨ ꯍꯥꯏ ꯏꯆꯦ ꯕꯦꯝꯆꯥꯅ ꯏꯕꯥꯏꯅ ꯏꯆꯦ ꯕꯦꯝꯆꯥ ꯅꯣꯡ ꯏꯁ ꯀꯃꯤꯡ ꯐ꯭ꯔꯣꯝ ꯃꯥꯏ ꯍꯛꯆꯥꯡ ꯏꯕꯥꯏꯅ ꯍꯥꯏꯔꯛꯑꯦ ꯏꯆꯦ ꯕꯦꯝꯆꯥ ꯅꯣꯡ ꯏꯁ ꯀꯃꯤꯡ ꯐ꯭ꯔꯣꯝ ꯃꯥꯏ ꯍꯛꯆꯥꯡ ꯑꯁꯂꯤꯅ ꯄꯨꯡꯒꯤ ꯊꯣꯛ ꯊꯥꯛ ꯀꯩ ꯏꯟꯖꯥꯡ ꯆꯥꯏꯅꯣ ꯍꯥꯏ ꯔꯕꯤꯇꯥꯅ ꯑꯁꯂꯤ ꯑꯩ ꯀꯥꯅꯦꯛ ꯇꯧꯔꯛꯀꯦ ꯑꯁꯂꯤꯗ ꯔꯕꯤꯇꯥꯅ ꯀꯥꯅꯦꯛ ꯇꯧꯔꯛꯀꯦ ꯍꯥꯏꯌꯦ ꯔꯣꯕꯤꯇꯥ ꯕ꯭ꯂꯨ ꯄꯤꯕ ꯌꯥꯗꯅ ꯂꯩꯔꯤꯅꯦ ꯑꯗꯨꯗꯨꯒꯤꯅꯤꯅꯦ ꯑꯩꯁꯦ ꯕ꯭ꯂꯨ ꯄꯤꯕ ꯌꯥꯗꯅ ꯂꯩꯌꯦꯕ ꯀꯩ ꯇꯧꯔꯅꯣ ꯈꯪꯗꯦ ꯑꯩ ꯔꯕꯤꯠ ꯀꯩꯅꯣꯅ ꯏꯕꯥꯏꯕꯨꯡꯅ ꯑꯩ ꯉꯥ ꯃꯆꯥ ꯆꯥꯏꯌꯦ ꯍꯥꯏꯌꯦ ꯔꯕꯤꯇꯥꯅ ꯑꯣꯀꯦ ꯑꯩ ꯆꯦ ꯄꯤꯡꯀꯤꯅ ꯂꯥꯐꯀ ꯇꯧꯔ ꯊꯥꯔꯛꯑꯦ ꯏꯕꯥꯏꯕꯨꯡꯅ ꯔꯣꯕꯤꯟ ꯕ꯭ꯂꯨ ꯍꯩꯖꯤꯜꯂꯨ ꯌꯥꯕꯅꯦ ꯑꯗꯣꯅꯤꯅꯦ ꯑꯩꯁꯦ ꯄꯤꯕ ꯌꯥꯗ꯭ꯔꯦ ꯑꯁ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦ ꯔꯕꯤꯇꯥ ꯀꯤꯠꯆꯦꯟꯗ ꯕꯨꯡ ꯀꯔꯤ ꯅꯨꯃꯤꯠ ꯂꯥꯏꯚ ꯂꯥꯛꯇꯣꯏꯅꯣ ꯍꯥꯏꯌꯦ ꯅꯟꯗꯤꯅꯤꯅ ꯑꯩ ꯂꯩꯀꯣ ꯍꯣꯏ ꯅꯟꯗꯤꯅꯤ ꯂꯩꯌꯨꯀꯣ ꯔꯕꯤꯇꯥ ꯀꯤꯠꯆꯦꯟꯅ ꯕꯨꯡ ꯍꯥꯏꯅ ꯀꯧꯔ ꯅꯣꯛꯁꯜꯂꯛꯑꯦ ꯇꯈꯦꯜꯒꯤ ꯋꯦꯜꯀꯝ ꯏꯆꯦ ꯇꯈꯦꯜ ꯋꯦꯜꯀꯝ ꯍꯦꯜꯂꯣ ꯖꯨꯂꯤꯌꯥꯅ ꯍꯥꯏꯔꯛꯑꯦ ꯃꯅꯥꯎꯁꯤꯡꯅ ꯁꯤꯁꯦ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯍꯥꯏꯀꯣ ꯑꯩꯁꯦ ꯁꯤꯜꯆꯔꯗꯒꯤꯅꯤꯀꯣ ꯏꯆꯦ ꯕꯦꯝꯆꯥꯅ ꯕꯨꯡ ꯅꯣꯡ ꯏꯁ ꯀꯃꯤꯡ ꯀꯣꯔꯤꯡ ꯒꯨꯍꯥꯇꯤ ꯃꯦ ꯍꯥꯏ ꯈꯪꯕ꯭ꯔꯥ ꯒꯨꯍꯥꯇꯤꯗ ꯅꯣꯡ ꯂꯥꯛꯇꯤ ꯇꯧꯔꯦ ꯔꯕꯤꯇꯥ ꯀꯤꯆꯟ ꯅꯟꯗꯤꯅꯤ ꯅꯪ ꯊꯥꯡ ꯎꯠꯂꯦꯀꯣ ꯅꯟꯗꯤ ꯅꯪꯉꯣꯟꯗ ꯊꯥꯡ ꯎꯠꯂꯦ ꯑꯩ ꯅꯟꯗꯤꯅꯤꯗ ꯀꯧꯁꯜꯂꯦꯀꯣ ꯅꯟꯗꯤꯁꯦꯒꯀꯣ ꯏꯆꯦ ꯇꯈꯦꯜꯅ ꯃꯌꯥꯝ ꯑꯥꯏ ꯑꯦꯝ ꯀꯥꯃꯤꯡ ꯍꯥꯏꯌꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯆꯦ ꯇꯈꯦꯜꯅ ꯃꯥ ꯂꯥꯛꯑꯦ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯂꯥꯏꯛ ꯄꯤꯕ ꯀꯥꯎꯔꯝꯒꯅꯨꯀꯣ ꯂꯥꯏꯛ ꯄꯤꯕꯤꯔꯝꯃꯨ ꯅꯟꯗꯤꯅ ꯑꯩꯁꯨ ꯂꯥꯏꯚ ꯇꯧꯅꯤ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨꯀꯣ ꯑꯣ ꯍꯣꯏ ꯅꯟꯗꯤ ꯑꯗꯣ ꯅꯪ ꯂꯥꯏꯚ ꯇꯧꯕꯒꯤ ꯇꯥꯏꯃꯤꯡꯗꯣ ꯑꯗꯨꯁꯨ ꯍꯥꯏꯔꯝꯃꯨꯀꯣ ꯃꯌꯥꯝꯗ ꯑꯗꯣ ꯃꯌꯥꯝꯗ ꯑꯗꯨꯝ ꯃꯌꯥꯝ ꯆꯪꯉꯛꯄ ꯃꯇꯨꯡ ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯣ ꯍꯣꯔꯦꯟ ꯃꯌꯥꯝ ꯈꯔ ꯆꯪꯉꯛꯄ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯍꯥꯏꯔꯣ ꯑꯗꯨ ꯈꯪꯅꯕꯒꯤꯀꯣ ꯏꯆꯦ ꯄꯤꯡꯀꯤꯅ ꯅꯟꯗꯤ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯔꯕꯤꯇꯥꯅ ꯗꯥꯔꯂꯤꯡ ꯂꯥꯛꯑꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯁꯂꯤꯅ ꯅꯟꯗꯤ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯃꯅꯥꯎꯁꯤꯡꯅ ꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦꯀꯣ ꯑꯅꯨꯗꯣ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯊꯥꯕ ꯂꯣꯏꯗ꯭ꯔꯤ ꯃꯥꯅꯦ ꯅꯟꯗꯤꯅ ꯇꯈꯦꯜ ꯕꯤꯅꯣꯠꯅ ꯀꯧꯔꯤ ꯌꯥꯏ ꯇꯈꯦꯜ ꯕꯤꯅꯣꯠꯅ ꯀꯧꯔꯤ ꯌꯥꯏ ꯏꯆꯦ ꯕꯦꯝꯆꯥꯅ ꯅꯟꯗꯤ ꯋꯦꯜꯀꯝ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦꯀꯣ ꯏꯕꯥꯏꯕꯨꯡꯅ ꯌꯦꯡꯒꯦ ꯔꯕꯤꯇꯥ ꯍꯥꯏꯔꯦ ꯅꯟꯗꯤꯅ ꯔꯕꯤꯇꯥ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯏꯆꯦ ꯇꯈꯦꯜꯅ ꯅꯟꯗꯤ ꯕꯥꯔꯇꯣꯟ ꯂꯧꯕꯒ
ngamoy ko ay ise takhen na barton loba ngamoy nandi Rabita kitchen na nandi haina peire iche pinky na iche takhel kromjari haire ko ibai bungna welcome uh, welcome ichi makuai ne kanadon ko bisi bai ai di khangdre nandini na iche pinky ai tumure saunu ko ai digi iche takhelna binod where binod haina haire manau singana si se sonia male gokul gi nupi sonia do thank you ado do thidi thi bani ko thagat pe tamukta thank you ibai bungna Nupas is here hai ibai bungna Ravita kitchen na manau khurame iche pingi Julia ai ngahaitang uiruge iche pingi nei kho ne ngahatang nei kho ngahale ga uiro asli ne iche ai su silchar gini aire asli na silchar kada gino iche tekhenla o yupa you here I am very happy going hai Rabita darling kauba kumbide ai Rabita na darling kauba kumbide kap khare to kanada no darling kauraga khummakti se isi pinky na nandi saude kasar nandi na bemcha thangule chemcha nong thangule iche takhela Rabita darling I am here haina tawre khut ko hai tawre ibai bungna ise takhello makuni nongai da su live to bani o ise na mon da ibai bungna hai ba ise do ra ai di khang de kanada hai na che pinky kaino kap te tawre ri che nang ise tum halo da oh Angelina welcome Anjali hi Anjali Aslina oh kasar gini hai ba ko Rabitana hai ba darling I am calling you are not Udabi calling hai or darling I am calling you are not Udabi calling Angelina like done thank you Anjali Rabitana che Anjali love pire Nandini na Anjali ita nusibi morogo le Anjali ita nusibi morogo le Angelina Rabita love pire iche takhelna bung my dear yupa why you not coming at the night in our maku gang oh ibai bung nongon da haire se iche takhelna Angelina nandi rose ka pire Rabita na iche Anjali live lebero hai Anjali nongon da Rabita na live lebero hai na hai Nandilina Anjali do kaino pregnant oire hai oire bani hai Angelina Rabita lei pung kya da no Anjali Slina Julia Rose ka toro pire thank you Sli Rabita kitchena darling che bemcha kaure Angelina Nandi kaino fruits ka toro ule ngonda no wanda Nandi da iche takhelna I am LB hoing hai kini che takhel nang kaino live thari roji Angelina pung mari dagi ne 4 dagi ne Nandina Anjali hai hai re Nandina Anjali Nandi hai na kaure Amrita hi che khurumjari Amrita welcome Amrita kai hinjang chage Anjali su kai hinjang chage mayam kya to biramo kari hai like to biramo mayam kai chana khage iche chage iche takhelna my life is at the night do not like lights hoi nu thang hing da hoi iche Rabita na hai Julia ai thok lage se aita da su ngahak changlu khige hoi Rabita ngak changuro kungu lao Rabita na noksale Amita na ai di chak cha rida iche kai gino ne suk theng na cha di se sasalo thengi Nandi on le na hai ko Slina hello Amrita hai re iche takhila Amrita hoji phau kai tori bai iche takhila Nandi off hai iche takhilna
ꯆꯥꯅꯤꯡꯗꯦ ꯍꯦ ꯆꯥꯔꯒ ꯂꯩꯔꯦ ꯑꯣꯂꯥꯡꯕꯁꯤꯗ ꯀꯩꯅꯣꯅ ꯑꯃ꯭ꯔꯤꯇꯥꯅ ꯍꯥꯏꯕ ꯆꯥꯅꯤꯡꯗꯦ ꯍꯩ ꯆꯥꯔꯒ ꯂꯩꯔꯦ ꯑꯣꯂꯥꯡꯕꯁꯤꯗ ꯍꯥꯏꯕꯀꯣ ꯍꯣꯏꯅꯦ ꯁꯥꯕꯁꯤꯒ ꯆꯥꯛ ꯀꯩꯝ ꯆꯥꯅꯤꯡꯗꯕꯅꯤ ꯅꯟꯗꯤꯅꯤꯅ ꯇꯈꯦꯜ ꯑꯣꯐ ꯍꯥꯏꯅꯣ ꯍꯥꯏꯔꯦ ꯑꯃ꯭ꯔꯤꯇꯥꯅ ꯇꯈꯦꯜ ꯏꯆꯦ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏ ꯏꯆꯦ ꯇꯈꯦꯜꯅ ꯑꯥꯏ ꯑꯦꯝ ꯍꯤꯌꯔ ꯅꯟꯗꯤ ꯗꯥꯔꯂꯤꯡ ꯍꯥꯏ ꯇꯈꯦꯜꯅ ꯑꯃ꯭ꯔꯤꯇꯥ ꯅꯪꯗꯤ ꯁꯥꯕꯁꯤꯒ ꯋꯥꯔꯝꯃꯅꯤ ꯌꯥꯏ ꯑꯃ꯭ꯔꯤꯇꯥ ꯀꯩꯗꯧꯔꯒꯦ ꯁꯥꯕꯁꯤꯒ ꯌꯥꯝ ꯋꯥꯔꯕꯣ ꯅꯟꯗꯤꯅ ꯇꯈꯦꯜ ꯀꯨꯜꯃꯤ ꯌꯥꯏ ꯏꯆꯦ ꯇꯈꯦꯜꯅ ꯊꯥ ꯀꯌꯥ ꯐꯥꯔꯒꯦ ꯑꯃ꯭ꯔꯤꯇꯥꯅ ꯏꯆꯦ ꯇꯈꯦꯜ ꯍꯥꯏ ꯑꯣ ꯑꯃ꯭ꯔꯤꯇꯥꯁꯦ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯤꯔꯣ ꯍꯥꯏ ꯔꯣꯖꯤ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯏꯆꯦ ꯇꯈꯦꯜꯅ ꯅꯟꯗꯤ ꯋꯥꯏ ꯍꯥꯏꯌꯦ ꯍꯪꯉꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯑꯃ꯭ꯔꯤꯇꯥꯅ ꯆꯦ ꯊꯥ ꯀꯌꯥ ꯐꯥꯔꯒꯦ ꯍꯧꯖꯤꯛ ꯑꯁ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯌꯥꯝꯅ ꯁꯥꯕꯅꯤꯀꯣ ꯁꯥꯕꯁꯤꯗ ꯑꯩꯈꯣꯏ ꯁꯥꯕꯩ ꯃꯊꯛꯇ ꯂꯣꯏꯅꯁꯨ ꯁꯥꯕꯅꯤ ꯈꯥꯡ ꯉꯝꯗꯕꯅꯦꯕ ꯑꯣ ꯊꯥ 5 ꯐꯥꯔꯦ ꯇꯈꯦꯜ ꯏꯆꯦ ꯁꯤꯡꯍ ꯂꯥꯏꯐ ꯏꯁꯇꯥꯏꯜ ꯍꯥꯏ ꯏꯆꯦ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯡꯉꯦ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯁꯤꯡꯍ ꯂꯥꯏꯐ ꯏꯁꯇꯥꯏꯜ ꯑꯣ ꯑꯩ ꯉꯁꯤꯗꯤ ꯏꯂꯤꯁꯥ ꯊꯣꯡꯕ ꯆꯥꯏ ꯅꯟꯗꯤꯅ ꯇꯈꯦꯜ ꯋꯥꯔꯤ ꯑꯁꯦ ꯅꯟꯗꯤꯅ ꯏꯆꯦ ꯇꯈꯦꯜꯗ ꯋꯥꯔꯤ ꯑꯁꯦ ꯌꯥꯏ ꯇꯈꯦꯜ ꯏꯆꯦ ꯇꯈꯦꯜꯅ ꯑꯣ ꯍꯥꯏ ꯑꯁꯂꯤꯅ ꯈꯨꯕꯥꯛ ꯐꯨꯔꯛꯑꯦ ꯅꯟꯗꯤꯅ ꯇꯈꯦꯜ ꯑꯣꯐ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯃꯌꯥꯝ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯟꯖꯂꯤ ꯆꯠꯈ꯭ꯔꯕꯣ ꯅꯟꯗꯤꯅꯤꯅ ꯕꯤꯅꯣꯠ ꯑꯣꯟ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯏꯆꯦ ꯇꯈꯦꯜꯅ ꯌꯨ ꯀꯣꯜ ꯍꯥꯏꯌꯦ ꯑꯟꯖꯂꯤ ꯒꯣꯟ ꯍꯥꯏꯔꯦ ꯔꯣꯖꯤꯅ ꯂꯥꯏꯛ ꯗꯟꯁꯦ ꯊꯦꯡꯀ꯭ꯌꯨ ꯔꯣꯖꯤ ꯊꯦꯡꯀ꯭ꯌꯨ ꯑꯣ ꯏꯆꯦ ꯇꯈꯦꯜꯅꯁꯨ ꯂꯥꯏꯛ ꯗꯟ ꯍꯥꯏꯅ ꯍꯥꯏꯔꯦ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯏꯆꯦ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯕ꯭ꯔꯣ ꯍꯥꯏ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯔꯣꯡꯄꯨꯔꯒꯤ ꯌꯨꯝꯗꯗꯤ ꯆꯠꯂꯨꯔꯦ ꯂꯥꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯒ ꯑꯃꯨꯛ ꯂꯩꯔꯦ ꯁꯤꯡꯍ ꯂꯥꯏꯐ ꯏꯁꯇꯥꯏꯜꯅ ꯂꯥꯏꯛ ꯄꯤꯔꯦ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯛ ꯄꯤꯔꯛꯄꯒꯤꯗꯃꯛꯇ ꯅꯟꯗꯤꯅ ꯃꯌꯥꯝ ꯁꯥꯕꯁꯤꯗ ꯐꯤꯒ ꯆꯠꯅꯤꯡꯗꯔꯦꯀꯣ ꯍꯣꯏ ꯁꯥꯕꯅ ꯂꯣꯏꯕꯅꯤꯀꯣ ꯁꯥꯏ ꯌꯥꯝꯅ ꯈꯨꯁꯥ ꯑꯃ ꯆꯠꯅ ꯁꯥꯕꯅꯤ ꯑꯃ꯭ꯔꯤꯇꯥꯅ ꯁꯥꯕꯁꯤꯗ ꯋꯥꯕꯗꯤ ꯍꯥꯏꯅ ꯀꯥꯟꯅꯗ꯭ꯔꯦ ꯇꯈꯦꯜ ꯏꯆꯦ ꯌꯨꯝꯁꯨ ꯁꯥꯕ ꯍꯧꯔꯕꯅꯤꯅ ꯌꯦꯡꯁꯤꯟꯕ ꯃꯊꯧꯅꯤ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯃꯄꯥꯟꯗ ꯂꯩꯈ꯭ꯔꯦ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯣꯏꯅꯦ ꯁꯥꯕꯁꯤꯒ ꯅꯪ ꯌꯨꯝꯁꯨ ꯁꯥꯕ ꯌꯦꯡꯉꯤꯕ ꯂꯣꯏꯔꯝꯃꯅꯤ ꯑꯗꯨꯗꯤ ꯑꯃ꯭ꯔꯤꯇꯥ ꯏꯆꯦ ꯇꯈꯦꯜꯅ ꯑꯣꯜ ꯇꯥꯏꯝ ꯂꯥꯏꯐ ꯖꯣꯏꯅꯤꯡ ꯃꯥꯏ ꯑꯥꯏꯁ ꯕ꯭ꯂꯤꯡꯀꯤꯡ ꯇꯨ ꯍꯥꯏꯁꯤ ꯏꯆꯦ ꯅꯟꯗꯤꯅꯤꯅ ꯑꯩꯗꯤ ꯍꯥꯄꯦꯟ ꯑꯃ ꯂꯧꯔꯦ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯁꯣꯔꯠ ꯁꯦꯠꯂꯒ ꯂꯩꯔꯦ ꯁꯥꯕꯁꯤꯒ ꯏꯆꯦ ꯇꯈꯦꯜꯅ ꯍꯣꯏ ꯑꯃ꯭ꯔꯤꯇꯥ ꯁꯤꯡꯍ ꯂꯥꯏꯐ ꯏꯁꯇꯥꯏꯜ ꯔꯣꯡꯄꯨꯔ ꯀꯥꯏꯗ ꯂꯩꯒꯦ ꯑꯩꯁꯨ ꯁꯤꯜꯆꯔꯗ ꯂꯩꯌꯦ ꯑꯣ ꯑꯩꯈꯣꯏ ꯑꯦꯗꯤꯁꯤ ꯒꯂꯤꯗ ꯂꯩꯌꯦ ꯀꯩꯅꯣ ꯏꯆꯦ ꯇꯈꯦꯜꯅ ꯅꯟꯗꯤ ꯍꯥꯏꯅ ꯀꯩꯅꯣ ꯇꯧꯔꯛꯑꯦ ꯃꯃꯥꯏꯒ ꯎꯞꯁꯜꯂꯒ ꯃꯤꯠ ꯈꯤꯇꯪ ꯐꯥꯠꯇꯣꯛꯑꯒ ꯇꯧꯔꯛꯑꯦ ꯅꯟꯗꯤ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯁꯤꯡꯍ ꯂꯥꯏꯐ ꯏꯁꯇꯥꯏꯜꯁꯦ ꯀꯗꯥꯏꯒꯤꯅꯣ ꯑꯁꯂꯤꯅ ꯕꯥꯏ ꯕꯥꯏ ꯏꯆꯦ ꯀꯩꯒꯤꯅꯣ ꯑꯁꯂꯤ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯂꯩꯈꯣ ꯅꯟꯗꯤꯅ ꯇꯈꯦꯜ ꯆꯨꯞ ꯆꯨꯞ ꯍꯥꯏ ꯑꯃꯤꯇꯥꯅ ꯕ꯭ꯂꯣꯛ ꯐꯥꯎ ꯁꯦꯝꯕ ꯉꯝꯗ꯭ꯔꯦ ꯁꯥꯕꯁꯤꯗ ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯆꯤꯟꯕꯅꯦ ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯕ꯭ꯂꯣꯛ ꯁꯦꯝꯕꯁꯤꯁꯨ ꯌꯥꯝꯅꯁꯨ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯨꯒ ꯑꯗꯨꯝ
ꯂꯥꯏꯐ ꯆꯠꯂꯣ ꯈꯔ ꯑꯩꯁꯨ ꯂꯥꯏꯐꯁꯦ ꯉꯁꯤꯒ ꯑꯅꯤꯇꯪꯇꯅꯤ ꯂꯥꯏꯐꯀ ꯖꯥꯝꯅꯒ ꯆꯠꯇꯦꯗ ꯑꯩꯁꯨ ꯏꯆꯦ ꯑꯁꯂꯤ ꯒꯤꯐ ꯄꯤꯔꯝꯃꯣ ꯍꯥꯏꯌꯦ ꯑꯁꯂꯤ ꯒꯤꯐ ꯄꯤꯔꯝꯃꯣ ꯍꯥꯏꯌꯦ ꯏꯆꯦ ꯇꯈꯦꯜꯅ ꯑꯣ ꯔꯣꯡꯄꯨꯔꯒꯤꯅꯤ ꯅꯣꯏ ꯈꯨꯟꯒꯤꯅꯦ ꯑꯣ ꯁꯤꯡꯒꯜ ꯂꯥꯏꯐꯁꯦ ꯔꯣꯡꯄꯨꯔꯒꯤꯅꯤ ꯅꯣꯏ ꯈꯨꯟꯒꯤꯅꯤ ꯑꯣ ꯍꯣꯏ ꯍꯣꯏ ꯑꯃ꯭ꯔꯤꯇꯥꯅ ꯆꯦꯒꯤ ꯆꯦꯒꯤ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯔꯕ ꯍꯥꯏꯔꯣ ꯑꯃ꯭ꯔꯤꯇꯥ ꯑꯩꯒꯤꯁꯦ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯔꯕ ꯍꯥꯏꯔꯣ ꯑꯩꯒꯤꯗꯤ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯔꯦ ꯑꯃ꯭ꯔꯤꯇꯥ ꯀꯨꯏꯔꯦ ꯑꯣꯏꯈꯤꯕ ꯊꯥ 3 ꯆꯪꯄꯗ ꯑꯗꯨꯝ ꯑꯣꯏꯔꯦ ꯅꯟꯗꯤꯅꯤꯅ ꯇꯈꯦꯜ ꯁꯥꯕꯁꯤꯒ ꯒꯤꯐꯁꯨ ꯅꯤꯔꯤꯅꯦ ꯌꯥꯏ ꯅꯟꯗꯤꯅ ꯍꯥꯏꯔꯤꯕ ꯏꯆꯦ ꯇꯈꯦꯜ ꯁꯥꯕꯁꯤꯒ ꯒꯤꯐꯁꯨ ꯅꯤꯔꯦ ꯑꯃ꯭ꯔꯤꯇꯥꯅ ꯏꯆꯦ ꯇꯈꯦꯜ ꯅꯪꯒꯤꯗꯤ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯔꯕ ꯍꯥꯏ ꯏꯆꯦ ꯇꯈꯦꯜ ꯅꯪꯒꯤ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯔꯕ ꯍꯥꯏ ꯏꯆꯦ ꯇꯈꯦꯜꯅ ꯑꯃ꯭ꯔꯤꯇꯥ ꯑꯣꯏꯔꯦ ꯑꯁꯂꯤꯅ ꯑꯣꯀꯦ ꯇꯈꯦꯜ ꯍꯥꯏꯌꯦ ꯏꯆꯦ ꯇꯈꯦꯜꯅ ꯏꯆꯦ ꯇꯈꯦꯜꯅ ꯅꯤꯕ ꯇꯣꯛꯄ ꯌꯥꯗꯦ ꯅꯟꯗꯤ ꯌꯥꯏ ꯍꯣꯏ ꯅꯤꯕ ꯌꯥꯗꯦ ꯅꯤꯕ ꯇꯣꯛꯄ ꯌꯥꯗꯦ ꯑꯃ꯭ꯔꯤꯇꯥꯅ ꯑꯩꯒꯤꯗꯤ ꯄꯤꯟ ꯐꯥꯁꯤꯅ ꯂꯩꯈꯔꯦ ꯍꯥꯏ ꯑꯣ ꯍꯣꯏ ꯑꯩꯒꯤꯁꯨ ꯄꯤꯟ ꯂꯥꯛꯅ ꯀꯩꯅꯣ ꯇꯧꯅ ꯂꯣꯏꯈꯔꯦ ꯑꯗꯒꯤꯗꯤ ꯁꯤꯡꯍꯥ ꯂꯥꯏꯁꯇ ꯔꯣꯡꯄꯨꯔ ꯍꯥꯏ ꯅꯠꯇꯦ ꯔꯣꯡꯄꯨꯔ ꯍꯥꯏ ꯅꯠꯇꯦ ꯔꯥꯅꯤꯄꯨꯔ ꯍꯥꯏꯅꯤ ꯍꯥꯏꯕ ꯀꯅꯥꯅꯣ ꯑꯗꯨ ꯔꯥꯅꯤꯄꯨꯔꯒꯤ ꯀꯅꯥꯅꯣ ꯑꯩꯁꯨ ꯈꯪꯗꯔꯦ ꯅꯟꯗꯤꯅ ꯑꯁꯂꯤ ꯄ꯭ꯂꯤꯖ ꯀꯥꯅꯦꯛ ꯃꯤ ꯄ꯭ꯂꯤꯖ ꯍꯥꯏ ꯑꯁꯂꯤ ꯅꯟꯗꯤꯗ ꯀꯥꯅꯦꯛ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯌꯦ ꯔꯣꯁꯀ ꯄꯤꯁꯜꯂꯛꯑꯦ ꯏꯆꯦ ꯇꯈꯦꯜꯅ ꯑꯃ꯭ꯔꯤꯇꯥ ꯀꯩꯒꯤ ꯐꯥꯁꯤꯔꯤꯅꯣ ꯍꯥꯏꯅꯦ ꯅꯪꯒꯤꯗꯣ ꯀꯃꯥꯏꯅ ꯄꯤꯟꯗ ꯐꯥꯁꯤꯔꯤꯅꯣꯅꯦ ꯏꯆꯦ ꯇꯈꯦꯜꯅ ꯅꯟꯗꯤ ꯅꯪꯗꯤ ꯀꯩꯒꯤ ꯍꯥꯏꯔꯤꯅꯣ ꯍꯥꯏꯌꯦ ꯏꯆꯦ ꯀꯩꯅꯣ ꯅꯟꯗꯤꯅ ꯏꯆꯦ ꯇꯈꯦꯜꯗ ꯅꯣꯛꯁꯜꯂꯛꯑꯦ ꯀꯟꯅ ꯇꯧꯔꯒ ꯑꯃ꯭ꯔꯤꯇꯥꯅ ꯀꯩꯅꯣ ꯇꯧꯔꯦ ꯀꯔꯤ ꯑꯃ꯭ꯔꯤꯇꯥꯅ ꯍꯥꯏꯁꯤꯅ ꯚꯤꯗꯤꯑꯣꯁꯨ ꯍꯥꯞꯇ꯭ꯔꯕꯅꯤꯅ ꯗꯣꯂꯔꯁꯨ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯅꯅꯤ ꯇꯈꯦꯜꯂꯤꯁꯦ ꯍꯣꯏꯅꯦ ꯆꯨꯝꯃꯤ ꯚꯤꯗꯤꯑꯣ ꯍꯥꯞꯇ꯭ꯔꯕꯅꯤꯅ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯗꯣꯂꯔꯒ ꯄꯨꯟꯅ ꯍꯟꯊꯍꯜꯂꯣꯏꯔꯝꯃꯅꯤ ꯈꯤꯇꯪ ꯈꯤꯇꯪ ꯆꯪꯖꯔꯛꯄꯗ ꯍꯣꯏ ꯀꯩꯅꯣ ꯇꯧꯔꯦ ꯏꯆꯦ ꯇꯈꯦꯜ ꯚꯤꯗꯤꯑꯣ ꯍꯥꯞꯇ꯭ꯔꯗꯤ ꯗꯣꯂꯔ ꯂꯩꯕꯗꯨꯁꯨ ꯑꯗꯨꯝ ꯍꯟꯊꯩ ꯍꯥꯏꯕ ꯑꯗꯨꯗꯨꯅꯅꯤ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯍꯥꯞꯇ꯭ꯔꯒꯗꯤ ꯂꯥꯏꯚ ꯆꯠꯄꯅ ꯑꯗꯨ ꯌꯥꯝꯅ ꯀꯩꯅꯣ ꯅꯠꯇꯦꯕ ꯚꯤꯗꯤꯑꯣꯁꯤꯅꯦꯕ ꯃꯦꯟ ꯃꯔꯨꯁꯦ ꯑꯗꯨꯅꯅꯤ ꯑꯃ꯭ꯔꯤꯇꯥꯅ 9ꯗ ꯄꯟꯅ ꯂꯩꯈ꯭ꯔꯦ ꯏꯆꯦ 8ꯗ ꯄꯟꯅ ꯂꯩꯈ꯭ꯔꯦ ꯏꯆꯦ ꯀꯩꯅꯣ ꯑꯃ꯭ꯔꯤꯇꯥ 8ꯗ ꯄꯟꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯁꯦ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯏꯆꯦ ꯇꯈꯦꯜꯅ ꯑꯣ ꯑꯥꯏ ꯄꯤꯡꯀꯤ ꯑꯣꯟ ꯍꯥꯏꯔꯦ ꯍꯥꯏ ꯄꯤꯡꯀꯤ ꯏꯆꯦ ꯄꯤꯡꯀꯤ ꯇꯨꯝꯗ꯭ꯔꯕꯣ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯅꯤ ꯍꯥꯏꯗꯣ ꯇꯨꯝꯒꯅꯨꯗ ꯉꯥꯏꯍꯥꯛꯇꯪ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯌꯥꯎ ꯏꯆꯦ ꯇꯈꯦꯜꯅ ꯂꯥꯏꯐꯅ ꯀꯥꯟꯅꯗ꯭ꯔꯣ ꯍꯥꯏꯁꯦ ꯂꯥꯏꯐꯁꯨ ꯑꯗꯨꯝ ꯀꯥꯟꯅꯩ ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯀꯩꯅꯣ ꯅꯠꯇꯦ ꯚꯤꯗꯤꯑꯣꯁꯤꯅꯗꯤ ꯀꯩꯅꯣꯅꯦꯕ ꯃꯦꯟ ꯃꯔꯨꯅꯤ ꯑꯃ꯭ꯔꯤꯇꯥ ꯗꯣꯂꯔ 9ꯗ ꯄꯟ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯂꯤꯅ ꯌꯥꯝꯅ ꯀꯩꯅꯣ ꯄꯤꯁꯜꯂꯛꯑꯦ ꯅꯨꯡꯁꯤꯕꯣ ꯀꯩꯌꯣ ꯀꯤꯁꯀ ꯇꯧꯅ ꯃꯌꯥꯝ ꯄꯤꯁꯜꯂꯛꯑꯦꯀꯣ ꯏꯆꯦ ꯇꯈꯦꯜꯅ ꯂꯨꯄꯥ ꯆꯥꯅꯤꯡꯉꯦ ꯚ꯭ꯌꯨꯗꯔꯣ ꯀꯩꯅꯣ ꯂꯨꯄꯥ ꯆꯪꯉꯤꯁꯦ ꯚ꯭ꯌꯨꯗꯔꯣ ꯋꯥꯁꯇꯥꯏꯝꯗꯔꯣ ꯚ꯭ꯌꯨꯁꯇꯅꯤꯅꯦ ꯍꯧꯖꯤꯛ ꯚ꯭ꯌꯨꯁ ꯀꯩꯅꯣ ꯇꯧꯔꯤꯉꯩꯅꯤꯅꯦ ꯍꯣꯏ ꯈꯪꯉꯦ ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝꯅ ꯍꯥꯏꯕ ꯖꯨꯂꯤꯌꯥ $9ꯗ ꯄꯜꯂꯦ ꯍꯥꯏꯅꯤ ꯍꯣꯏ ꯈꯪꯉꯦ $9ꯗ ꯄꯜꯂꯦ ꯍꯥꯏꯅꯦꯕ ꯃꯥꯏꯁꯦ ꯗꯣꯂꯔ 8ꯗ ꯅꯟꯗꯤꯅ ꯑꯣꯟ ꯑꯗꯒꯤꯗꯤ ꯅꯟꯗꯤꯅ ꯑꯦꯟꯇꯤ ꯄ꯭ꯔꯤꯇꯝ ꯄ꯭ꯂꯤꯖ ꯀꯥꯅꯤꯡ ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝ ꯅꯟꯗꯤꯗ ꯑꯝꯇ ꯀꯅꯦꯛ ꯇꯧꯕꯤꯌꯨ ꯃꯥꯏꯗꯣ ꯑꯝꯇꯪ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯛꯎ ꯍꯥꯏꯌꯦ ꯑꯝꯇꯪ ꯇꯧꯕꯤꯔꯛꯑꯣ ꯑꯣꯀꯦ ꯍꯥꯏꯔꯦ ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝꯅ ꯇꯧꯕꯤꯔꯛꯀꯦ
ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝꯗ ꯀꯅꯦꯛ ꯇꯧꯍꯟꯅꯤꯡꯕ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯃꯥ ꯑꯗꯨꯝ ꯇꯧꯖꯔꯛꯆꯅꯤ ꯑꯃ꯭ꯔꯤꯇꯥꯅ ꯚ꯭ꯌꯨꯗꯅꯤ ꯄꯩꯁꯥ ꯐꯪꯂꯤꯁꯦ ꯚ꯭ꯌꯨ ꯃꯊꯧ ꯇꯥꯏ ꯍꯣꯏ ꯗꯣꯅꯤ ꯚ꯭ꯌꯨ ꯃꯊꯧ ꯇꯥꯏꯌꯦꯕꯀꯣ ꯚ꯭ꯌꯨꯗꯅꯤ ꯄꯩꯁꯥ ꯐꯪꯉꯤꯁꯦ ꯇꯈꯦꯜꯒꯤ ꯃꯤꯡ ꯏꯆꯦ ꯇꯈꯦꯜꯅ ꯅꯪ ꯑꯩꯕꯨꯁꯨ ꯑꯣ ꯑꯦꯟꯖꯤ ꯑꯩꯕꯨꯁꯨ ꯍꯥꯏꯌꯦ ꯏꯆꯦ ꯇꯈꯦꯜꯗꯁꯨꯅꯦ ꯑꯝꯇꯪ ꯇꯧꯕꯤꯌꯨ ꯍꯥꯏ ꯑꯦꯟꯖꯤ ꯑꯩꯕꯨꯁꯨ ꯍꯥꯏꯔꯛꯑꯦ ꯅꯟꯗꯤꯅ ꯀꯅꯥꯅꯣ ꯃꯅꯤꯡꯗ ꯂꯩꯔꯤꯗꯣ ꯍꯥꯏ ꯀꯅꯥꯅꯣ ꯃꯅꯤꯡꯗ ꯂꯩꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯃꯃꯥꯅꯤ ꯑꯩꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯃꯃꯥꯅꯤ ꯑꯣ ꯁꯤꯡꯍ ꯂꯥꯏꯐ ꯏꯁꯇꯥꯏꯜꯅ ꯗꯥ ꯄ꯭ꯔꯤꯇꯝ ꯒꯨꯗ ꯏꯚꯤꯅꯤꯡ ꯍꯥꯏꯔꯛꯑꯦ ꯁꯤꯡꯍ ꯂꯥꯏꯐ ꯏꯁꯇꯥꯏꯜꯁꯦ ꯀꯅꯥꯅꯣ ꯔꯥꯅꯤꯄꯨꯔꯒꯤ ꯑꯩꯁꯨ ꯐꯖꯅ ꯈꯪꯗꯦ ꯃꯃꯤꯡꯗꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯩꯈꯣꯏ ꯔꯥꯅꯤꯄꯨꯔꯒꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯑꯁꯂꯤꯅ ꯊꯥꯡꯖꯤꯡ ꯆꯥꯅꯤꯡꯕꯅ ꯏꯁ ꯑꯩꯈꯣꯏ ꯁꯥꯏꯁꯤꯒ ꯊꯥꯡꯖꯤꯡ ꯌꯣꯟ ꯂꯥꯛꯑꯃꯤꯅꯤꯅ ꯉꯁꯥꯏ ꯆꯥꯅꯤꯡꯉꯗꯤ ꯑꯁꯂꯤ ꯍꯥꯏꯔꯣ ꯌꯥꯗ꯭ꯔꯥ ꯂꯩꯕꯤꯔꯝꯒꯗꯕ ꯑꯗꯨ ꯌꯨꯝꯗ ꯀꯗꯥꯏꯗꯅꯣ ꯈꯪꯗꯦ ꯊꯤꯟꯕꯤꯔꯛꯀꯗꯕꯗꯣ ꯅꯟꯗꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯀꯣ ꯍꯥꯏ ꯅꯟꯗꯤꯅ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯍꯥꯏꯔꯛꯏ ꯅꯟꯗꯤ ꯀꯅꯥꯗꯅꯣ ꯅꯨꯡꯁꯤꯌꯦꯅ ꯍꯥꯏꯔꯛꯏꯁꯦ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯑꯦꯟ ꯖꯤ ꯄ꯭ꯔꯤꯇꯝꯅ ꯀꯩꯅꯣ ꯁꯤꯡꯍ ꯂꯥꯏꯐ ꯏꯁꯇꯥꯏꯜ ꯒꯨꯗ ꯏꯚꯤꯅꯤꯡ ꯍꯥꯏꯔꯦ ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝꯅ ꯑꯣ ꯅꯟꯗꯤ ꯅꯣꯏ ꯃꯃꯥꯗꯣ ꯑꯩꯈꯣꯏ ꯃꯃꯥ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯏꯄꯥꯝꯒꯤꯅꯦꯕ ꯑꯩꯒꯤ ꯏꯄꯥꯝꯒꯤ ꯃꯃꯥ ꯍꯣꯏꯅ ꯁꯤ ꯂꯥꯛꯏꯕꯅꯦ ꯑꯗꯨꯗꯨꯅꯤ ꯑꯩꯈꯣꯏ ꯃꯃꯥꯅꯤ ꯑꯃ꯭ꯔꯤꯇꯥꯅ ꯑꯩ ꯊꯣꯛꯂꯒꯦ ꯏꯆꯦ ꯇꯈꯦꯜ ꯏꯆꯦ ꯆꯥ ꯂꯣꯟꯈꯤꯒꯦ ꯃꯤꯁꯇ꯭ꯔꯤꯁꯤꯡꯒꯤ ꯍꯣꯏ ꯍꯣꯏ ꯑꯃ꯭ꯔꯤꯇꯥ ꯌꯦꯡꯉꯨ ꯅꯁꯥꯗꯣ ꯇꯞꯄꯤ ꯇꯞꯄꯤ ꯇꯧꯅ ꯑꯗꯨꯝ ꯍꯣꯠꯅꯧ ꯁꯥꯁꯨ ꯁꯥꯕꯅꯦ ꯆꯦꯛꯁꯤꯜꯂꯣ ꯍꯣꯏ ꯍꯣꯏ ꯃꯌꯥꯝ ꯑꯇꯩꯗꯤ ꯀꯥꯏꯗ ꯆꯪꯈ꯭ꯔꯅꯣ ꯈꯪꯗꯦ ꯑꯃꯨꯛꯐꯥꯎ ꯂꯥꯛꯇ꯭ꯔꯦ ꯑꯣ ꯇꯈꯦꯜ ꯑꯦꯟ ꯀꯁꯥꯅꯟꯗꯤ ꯗꯟ ꯍꯥꯏꯔꯛꯑꯦ ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝꯅ ꯑꯟꯖꯂꯤꯁꯦ ꯄꯨꯡ ꯀꯩꯅꯣꯗ 4ꯒꯤꯗꯨꯒ ꯂꯥꯏꯚ ꯊꯥꯅꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯊꯥꯖꯤꯜꯂꯛꯑꯦꯅꯦ ꯑꯣ ꯀꯩꯅꯣꯅ ꯅꯟꯗꯤꯅ ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝ ꯄ꯭ꯂꯤꯖ ꯀꯅꯦꯛ ꯃꯤ ꯍꯥꯏꯔꯦ ꯅꯟꯗꯤ ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝꯅ ꯅꯪꯉꯣꯟꯗꯁꯨ ꯇꯧꯈ꯭ꯔꯕꯅꯤ ꯀꯅꯦꯛ ꯇꯧꯔꯛꯑꯦꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯃ꯭ꯔꯤꯇꯥꯅ ꯏꯆꯦ ꯕꯥꯏ ꯕꯥꯏ ꯍꯣꯏ ꯍꯣꯏ ꯑꯃ꯭ꯔꯤꯇꯥ ꯁꯤꯡꯍ ꯂꯥꯏꯐ ꯏꯁꯇꯥꯏꯜꯅ ꯗꯥ ꯄꯤ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯍꯦꯟꯁꯦꯛꯀ ꯇꯧꯔꯦ ꯃꯌꯥꯝ ꯀꯥꯏꯗ ꯂꯩꯅꯔꯤꯒꯦ ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ ꯑꯁꯂꯤꯅ ꯍꯦꯜꯂꯣ ꯁꯤꯡꯍꯥ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯅꯟꯗꯤꯅ ꯁꯤꯡꯍ ꯂꯥꯏꯐ ꯏꯁꯇꯥꯏꯜ ꯄ꯭ꯂꯤꯖ ꯀꯥꯅꯤꯡ ꯃꯤ ꯍꯥꯏꯔꯦ ꯅꯟꯗꯤꯅ ꯁꯤꯡꯍ ꯂꯥꯏꯐ ꯏꯁꯇꯥꯏꯜꯗ ꯀꯅꯦꯛ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯁꯤꯡꯍ ꯂꯥꯏꯐ ꯏꯁꯇꯥꯏꯜꯗ ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝꯅ ꯍꯦꯟꯁꯦꯛ ꯄꯤꯔꯛꯑꯦ ꯅꯟꯗꯤꯅꯤꯅ ꯅꯟꯗꯤ ꯃꯤ ꯌꯥꯝꯗꯦ ꯍꯣꯏ ꯃꯤ ꯌꯥꯝꯗꯦ ꯉꯁꯤꯁꯦ ꯂꯥꯏꯐꯁꯦ ꯄꯨꯂꯞꯅ 3 ꯆꯠꯂꯦꯕ ꯍꯧꯖꯤꯛ ꯁꯤꯡꯍ ꯂꯥꯏꯐ ꯏꯁꯇꯥꯏꯜꯅ ꯍꯦꯜꯂꯣ ꯁꯤꯡꯍꯁꯦ ꯑꯩꯗꯔꯣ ꯑꯁꯂꯤ ꯍꯥꯏꯅ ꯍꯥꯏꯕ ꯑꯩꯗꯔꯣ ꯑꯁꯂꯤꯗ ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝꯅ ꯁꯤꯌꯣꯔ ꯇꯧꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝꯅ ꯑꯁꯂꯤ ꯍꯥꯏ ꯍꯥꯏꯔꯛꯑꯦ ꯑꯣ ꯁꯤꯡꯍ ꯂꯥꯏꯐ ꯏꯁꯇꯥꯏꯜ ꯑꯩ ꯂꯣꯏꯅꯃꯛ ꯇꯧꯅꯤ ꯁꯣꯏꯗꯅ ꯍꯥꯏꯔꯦ ꯏꯆꯦ ꯇꯈꯦꯜ ꯆꯠꯈ꯭ꯔꯕꯣ
ꯑꯁꯂꯤꯅ ꯍꯥꯏ ꯄ꯭ꯔꯤꯇꯝ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯃꯤꯁꯤꯡꯁꯦ ꯁꯨꯝ ꯂꯤꯛꯊꯔꯛꯑꯦ ꯃꯤ ꯃꯔꯤꯇꯪ ꯉꯥꯏꯔꯦꯅꯦ ꯊꯣꯏꯁꯅꯥ ꯔꯥꯖꯀꯨꯃꯥꯔ ꯗꯣꯟꯆꯥ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯌꯥꯏ ꯑꯣ ꯊꯣꯏꯁꯅꯥ ꯔꯥꯖꯀꯨꯃꯥꯔ ꯋꯦꯜꯀꯝ ꯑꯩ ꯀꯩꯅꯣ ꯆꯥꯏ ꯏꯂꯤꯁꯥ ꯊꯣꯡꯕ ꯆꯥꯏꯌꯦ ꯊꯣꯏꯁꯅꯥ ꯑꯣ ꯅꯟꯗꯤꯅ ꯑꯣꯟꯂꯦꯅ ꯍꯥꯏꯔꯦ ꯃꯌꯥꯝ ꯑꯇꯩꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯅꯣ ꯈꯪꯗꯦꯅꯦ ꯌꯨꯝ ꯌꯥꯎꯔꯝꯕꯗꯒꯤ ꯆꯠꯅꯈ꯭ꯔꯦ ꯍꯦꯜꯂꯣ ꯑꯁꯂꯤ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝꯅ ꯑꯁꯂꯤꯗ ꯍꯦꯜꯂꯣ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯣ ꯀꯩꯅꯣ ꯊꯣꯏꯁꯅꯥꯅ ꯀꯩꯅꯣ ꯅꯟꯗꯤꯅ ꯊꯣꯏꯁꯅꯥꯗ ꯄ꯭ꯂꯤꯖ ꯀꯥꯅꯤꯡ ꯃꯤ ꯍꯥꯏꯔꯛꯑꯦ ꯁꯤꯡꯍꯔ ꯂꯥꯏꯐꯁꯤꯅ ꯕ꯭ꯂꯨ ꯄꯤꯔꯣ ꯑꯗꯨꯏꯗꯤ ꯂꯣꯏꯅ ꯑꯩꯁꯦ ꯕ꯭ꯂꯨ ꯄꯤꯕ ꯌꯥꯗꯦ ꯀꯩꯗꯧꯔꯅꯣ ꯈꯪꯗꯦꯅꯦ ꯁꯤꯡꯍꯔ ꯂꯥꯏꯐꯁꯇꯥꯏꯜ ꯑꯩꯁꯦ ꯕ꯭ꯂꯨ ꯄꯤꯕ ꯌꯥꯗ꯭ꯔꯤꯕ ꯁꯤꯡꯍꯔ ꯂꯥꯏꯐꯁꯇꯥꯏꯜ ꯀꯩꯅꯣ ꯇꯧꯔꯛꯎ ꯀꯔꯤ ꯍꯥꯏ ꯃꯦꯁꯦꯁ ꯇꯧꯔꯛꯎ ꯕ꯭ꯂꯨ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯨ ꯑꯝꯇꯪ ꯑꯣ ꯅꯟꯗꯤꯒꯤꯗ ꯑꯝꯇꯪ ꯌꯦꯡꯒꯦ ꯑꯣ ꯂꯥꯛꯑꯦ ꯂꯥꯛꯑꯦ ꯅꯟꯗꯤ ꯅꯟꯗꯤꯒꯤꯗꯁꯨ ꯑꯩꯅ ꯄꯤꯈ꯭ꯔꯕꯅꯤꯅꯦ ꯑꯣ ꯑꯣ ꯂꯥꯛꯑꯦ ꯂꯥꯛꯑꯦ ꯑꯗꯨꯗꯤ ꯅꯣꯏ ꯀꯅꯦꯛ ꯇꯧꯅꯕ ꯌꯥꯅꯔꯅꯤ ꯃꯌꯥꯝ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯃꯦꯁꯦꯁ ꯇꯧꯔꯛꯑꯣ ꯍꯪꯉꯛꯑꯣ ꯁꯤ ꯕꯦꯝꯆꯥꯗꯨꯁꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯅꯣ ꯈꯪꯗꯦ ꯊꯣꯛꯈ꯭ꯔꯕ ꯈꯪꯗꯦ ꯊꯣꯏꯁꯅꯥ ꯔꯥꯖꯀꯨꯃꯥꯔ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯃꯤꯁꯦ ꯑꯅꯤꯇꯪ ꯉꯥꯏꯔꯦ ꯀꯅꯥꯅ ꯃꯅꯥꯎꯁꯤꯡꯅ ꯑꯩ ꯂꯩꯌꯦ ꯁꯤ ꯁꯥꯏ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯃꯅꯥꯎ ꯑꯣ ꯅꯟꯗꯤꯁꯨ ꯑꯣꯟ ꯅꯥꯏꯌꯦ ꯑꯁꯂꯤꯅ ꯏꯆꯦ ꯕ꯭ꯂꯨ ꯄꯤꯔꯩꯔꯣ ꯍꯥꯏ ꯍꯣꯏ ꯑꯁꯂꯤ ꯕ꯭ꯂꯨ ꯄꯤꯔꯤꯅꯤ ꯅꯣꯏ ꯄꯨꯝꯅꯃꯛ ꯀꯅꯦꯛ ꯇꯧꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯅꯟꯗꯤꯅ ꯃꯅꯥꯎ ꯄ꯭ꯂꯤꯖ ꯀꯅꯤꯡ ꯃꯤ ꯍꯥꯏꯔꯦ ꯃꯅꯥꯎꯅ ꯑꯣꯐꯤꯁꯇ ꯊꯕꯛ ꯈꯔ ꯆꯤꯟꯕ ꯑꯗꯨꯅ ꯀꯣꯃꯦꯟ ꯇꯧꯔꯛꯇꯕ ꯍꯣꯏ ꯃꯅꯥꯎ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯁꯨ ꯃꯌꯥꯝꯁꯤꯡꯁꯤꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯗꯤ ꯀꯅꯦꯛ ꯇꯧꯕꯤꯔꯛꯎ ꯃꯅꯥꯎꯁꯦ ꯀꯗꯥꯏꯒꯤꯅꯣ ꯃꯅꯥꯎꯅ ꯀꯗꯥꯏꯒꯤꯅꯣ ꯅꯟꯗꯤꯅ ꯑꯁꯂꯤ ꯀꯥꯅꯦꯛꯃꯤ ꯍꯥꯏꯔꯦ ꯅꯟꯗꯤ ꯀꯩꯅꯣ ꯅꯟꯗꯤꯅ ꯑꯁꯂꯤꯗ ꯀꯅꯦꯛ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯃꯅꯥꯎꯅ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯃꯛꯑꯦꯀꯣ ꯁꯤꯡꯍꯔ ꯂꯥꯏꯐꯁꯇꯥꯏꯜ ꯀꯁꯥꯔ ꯁꯕꯁꯀ꯭ꯔꯥꯏꯞ ꯁꯤꯡꯍꯔ ꯂꯥꯏꯐꯁꯇꯥꯏꯜꯅ ꯀꯁꯥꯔ ꯅꯟꯗꯤꯗ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯈ꯭ꯔꯕꯅꯦꯅ ꯍꯥꯏꯔꯛꯑꯦ ꯁꯤꯡꯍꯔ ꯂꯥꯏꯐꯁꯇꯥꯏꯜ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯇꯧꯕꯤꯈ꯭ꯔꯕꯣ
ꯑꯣ ꯅꯟꯗꯤꯅ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯐꯨꯜ ꯌꯦꯡꯕꯤꯌꯨꯀꯣ ꯅꯠꯇ꯭ꯔꯗꯤ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯥꯈꯤꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯀꯣ ꯁꯤꯡꯍꯜꯂꯁꯤꯅ ꯏꯆꯦꯗꯤ ꯍꯥꯟꯅꯗꯒꯤ ꯇꯧꯅ ꯂꯩꯗ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯁꯤꯡꯍ ꯑꯣ ꯑꯩꯉꯣꯟꯗ ꯍꯥꯟꯅꯗꯒꯤ ꯇꯧꯅ ꯑꯗꯨꯝ ꯂꯩ ꯍꯥꯏꯕꯀꯣ ꯅꯟꯗꯤ ꯀꯩ ꯍꯥꯏꯕ ꯑꯦꯜꯕꯤ ꯃꯥꯂꯤꯛꯁꯨ ꯀꯅꯦꯛ ꯇꯧꯕꯤꯌꯨꯀꯣ ꯍꯥꯏ ꯑꯦꯜꯕꯤ ꯃꯥꯂꯤꯛꯁꯨ ꯀꯅꯦꯛ ꯇꯧꯕꯤꯌꯨ ꯍꯥꯏ ꯀꯔꯤ ꯍꯥꯏꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯅꯦ ꯅꯟꯗꯤ ꯅꯪꯒꯤꯁꯦ ꯑꯦꯜꯕꯤ ꯃꯥꯂꯤꯛꯁꯨ ꯀꯅꯦꯛ ꯇꯧꯕꯤꯌꯨꯀꯣ ꯍꯥꯏ ꯑꯁꯂꯤꯅ ꯕꯥꯏ ꯏꯆꯦ ꯑꯁꯂꯤ ꯅꯪ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯕꯖꯥꯔ ꯑꯣ ꯍꯣꯏ ꯍꯣꯏ ꯆꯠꯂꯨꯔꯣ ꯃꯅꯥꯎꯅ ꯑꯩ ꯁꯤꯁꯦ ꯅꯣꯡꯃ ꯐꯪꯅꯕ ꯂꯥꯛꯇꯥꯔꯦ ꯍꯥꯏ ꯍꯣꯏ ꯂꯥꯛꯑꯣ ꯃꯅꯥꯎ ꯅꯪꯁꯦ ꯀꯗꯥꯏꯒꯤꯅꯣ ꯃꯅꯥꯎꯁꯤꯡ ꯑꯁꯦ ꯑꯩꯒꯤ ꯁꯤꯁꯦ ꯅꯣꯡꯃ ꯐꯪꯅꯕ ꯂꯥꯛꯇꯥꯔꯦ ꯂꯥꯛꯑꯣ ꯀꯗꯥꯏꯒꯤꯅꯣ ꯃꯅꯥꯎ ꯅꯪꯁꯦ ꯑꯣ ꯃꯅꯥꯎꯁꯦ ꯑꯩ ꯄꯥꯊꯔ ꯀꯥꯟꯗꯤꯗꯒꯤꯅꯤ ꯍꯥꯏꯕ ꯑꯣ ꯄꯊꯔ ꯀꯥꯟꯙꯤꯒꯤ ꯍꯣꯏ ꯂꯥꯛꯑꯣ ꯅꯟꯗꯤꯅ ꯖꯨꯂꯤꯌꯥꯁꯨ ꯀꯥꯅꯦꯛ ꯇꯧꯕꯤꯌꯣ ꯍꯥꯏꯕ ꯍꯣꯏ ꯅꯟꯗꯤ ꯑꯩꯒꯤ ꯇꯧꯅꯗꯤ ꯂꯩꯔꯝꯒꯅꯤꯕ ꯅꯪꯉꯣꯟꯗ ꯑꯩ ꯇꯧꯅꯗꯤ ꯂꯩꯔꯝꯒꯅꯤ ꯑꯁꯤꯅ 450ꯗ ꯑꯁꯤꯒꯤ ꯀꯩꯅꯣ ꯀꯩ ꯂꯩꯔꯤꯅꯣ 450ꯗ ꯑꯦꯜꯕꯤ ꯂꯩꯔꯤꯔꯣ ꯅꯟꯗꯤ ꯑꯣꯟ ꯃꯌꯥꯝ ꯑꯇꯩꯗꯤ ꯑꯇꯣꯞꯄꯒꯤ ꯀꯩꯅꯣꯗ ꯂꯥꯏꯐꯇ ꯀꯩꯅꯣ ꯇꯧꯔ ꯃꯥꯅꯦꯅꯦ ꯏꯕꯥꯏ ꯕꯨꯡꯗꯨꯁꯨ ꯆꯠꯈ꯭ꯔ ꯃꯥꯅꯦ ꯃꯤꯁꯇꯔ ꯍꯥꯎꯀꯤꯞ ꯍꯥꯏ ꯅꯣꯛꯏꯔꯣ ꯀꯩꯅꯣ ꯑꯁꯂꯤꯗꯣ ꯕꯖꯥꯔ ꯆꯠꯀꯅꯤꯌꯦ ꯅꯟꯗꯤ ꯑꯗꯨꯗꯨꯅ ꯑꯁꯂꯤ ꯀꯥꯅꯦꯛ ꯇꯧꯔꯕꯣ ꯍꯥꯏ ꯃꯥ ꯕꯖꯥꯔ ꯆꯠꯀꯅꯤꯗꯤ ꯍꯥꯏꯔꯝꯕꯅꯤ ꯁꯤꯡꯍ ꯂꯥꯏꯐꯁꯤꯅ ꯏꯆꯦ ꯑꯟꯖꯂꯤ ꯂꯥꯏꯐ ꯆꯠꯈ꯭ꯔ ꯃꯥꯅꯦ ꯃꯤꯌꯥꯝꯁꯦ ꯏꯆꯦ ꯑꯟꯖꯂꯤ ꯂꯥꯏꯞ ꯆꯠꯈ꯭ꯔ ꯃꯥꯅꯦ ꯃꯌꯥꯝꯁꯦ ꯍꯣꯏ ꯑꯟꯖꯂꯤ ꯄꯨꯡ 4ꯗ ꯆꯠꯀꯅꯤꯅ ꯍꯥꯏꯔꯝꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯃꯥ ꯆꯠꯈ꯭ꯔꯦ ꯁꯤꯡꯍ ꯂꯥꯏꯐꯁꯦ ꯏꯆꯦ ꯀꯩꯅꯣ ꯃꯅꯥꯎꯅ ꯑꯩ ꯁꯤꯁ ꯕꯥꯔꯣꯗ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯑꯣ ꯏꯂꯤꯁꯥ ꯊꯣꯡꯕ ꯆꯥꯏ ꯃꯅꯥꯎ ꯑꯣ ꯅꯟꯗꯤꯅ ꯃꯅꯥꯎꯗ ꯀꯅꯦꯛ ꯇꯧꯕꯤꯔꯦ ꯖꯨꯂꯤꯌꯥ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯌꯦꯡꯉꯣ ꯍꯥꯏ ꯄꯨꯡ 4ꯗꯤ ꯍꯦꯜꯂꯝꯃꯅꯤ ꯑꯣ 4:19 ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯥ ꯇꯧꯈ꯭ꯔꯦꯕ 4:20 ꯇꯥꯔꯦ ꯗꯥꯄꯤ ꯁꯤꯡꯍ ꯂꯥꯏꯐ ꯏꯁꯇꯥꯏꯜꯅ ꯍꯥꯏꯕ
ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝꯅ ꯍꯥ ꯍꯥ ꯍꯥꯏ ꯅꯣꯛꯂꯛꯑꯦ ꯑꯣ ꯅꯟꯗꯤꯅ ꯍꯪꯉꯦ ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝ ꯀꯥꯅꯦꯛ ꯇꯧꯔꯕꯣꯏ ꯃꯉꯣꯟꯗ ꯑꯣ ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝꯅ ꯇꯧꯔꯕꯅꯤ ꯌꯥꯏ ꯅꯟꯗꯤ ꯅꯉꯣꯟꯗ ꯇꯧꯈ꯭ꯔꯦ ꯑꯣ ꯅꯟꯗꯤꯅ ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝ ꯊꯦꯡꯁ ꯍꯥꯏꯔꯦ ꯈꯨꯔꯨꯝꯃꯦ ꯑꯣ ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝꯅ ꯁꯤꯡꯍꯗ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗ ꯆꯁꯃꯥ ꯎꯞꯄꯒ ꯏꯃꯣꯖꯤ ꯊꯥꯖꯤꯜꯂꯛꯑꯦ ꯁꯤꯡꯍ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯍꯥꯏꯕ ꯀꯥꯅꯦꯛ ꯇꯧꯕꯤꯔꯣ ꯃꯤꯌꯥꯝ ꯂꯣꯏꯅ ꯀꯩꯅꯣ ꯁꯞꯄꯣꯔꯠ ꯇꯧꯔꯣ ꯀꯅꯦꯛ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯦ ꯇꯧꯔꯕꯅꯤꯅꯦ ꯀꯅꯦꯛ ꯇꯧꯔꯕꯅꯤ only for status hi only for status welcome only for status se kaigino Laksan Nandi on Andy Pritamna welcome hai Nandina only for the from Jari hai only for sis ꯁꯤꯁꯦ ꯀꯩ ꯂꯝꯒꯤꯅꯣ ꯍꯥꯏꯔꯀꯣ ꯑꯣꯟꯂꯤ ꯐꯣꯔ ꯁꯤꯇꯁꯇ ꯍꯥꯏꯌꯦꯕꯀꯣ ꯑꯩꯉꯣꯟꯗ ꯑꯩꯁꯦ ꯀꯩ ꯂꯝꯒꯤꯅꯣ ꯑꯩꯁꯦ ꯁꯤꯜꯆꯔꯒꯤꯅꯤꯀꯣ ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯕ꯭ꯂꯨ ꯄꯤꯁꯜꯂꯛꯀꯦ only for status ꯑꯩꯈꯣꯏꯗ ꯁꯞꯄꯣꯔꯠ ꯇꯧꯔꯝꯃꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯁꯤꯒ ꯌꯥꯎꯔꯤꯁꯤꯡꯁꯤꯒ ꯅꯟꯗꯤꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯑꯩꯉꯣꯟꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯣ ꯁꯤꯡꯍꯦ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯍꯥꯏꯕ ꯑꯩ ꯗ꯭ꯌꯨꯇꯤ ꯃꯇꯝ ꯌꯧꯔꯦ ꯕꯥꯏ ꯗ ꯄꯤ ꯑꯦꯟ ꯏꯆꯦ ꯖꯨꯂꯤꯌꯥ ꯍꯥꯏꯅ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯟꯗꯤ ꯑꯣꯟ ꯍꯥꯏꯔꯦ ꯑꯦꯟ ꯖꯤ ꯄ꯭ꯔꯤꯇꯝꯅ ꯑꯣꯀꯦ ꯕ꯭ꯔꯣ ꯍꯥꯏ ꯈꯨꯔꯨꯝꯃꯦ ꯃꯌꯥꯝꯁꯤꯡꯁꯦ ꯑꯃꯨꯛ ꯆꯪꯉꯛꯀꯅꯤ ꯑꯃꯨꯛ ꯊꯣꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯊꯦꯡꯛ ꯌꯨ ꯅꯟꯗꯤꯀꯣ ꯅꯪ ꯍꯧꯕꯗꯒꯤ ꯂꯣꯏꯕꯐꯥꯎꯀꯣ ꯌꯥꯎꯕꯤꯕꯒꯤꯗꯃꯛꯇ ꯃꯅꯥꯎꯁꯦ ꯀꯣꯃꯦꯟ ꯏꯕ ꯉꯝꯍꯧꯗ꯭ꯔꯦ ꯁꯤ ꯁꯥꯏ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯕ꯭ꯔꯣ ꯅꯪ ꯊꯕꯛꯇ ꯂꯩꯕꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯣꯟꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯁꯦ ꯂꯩꯔꯁꯨꯀꯣ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯀꯃꯦꯟꯁꯦ ꯑꯗꯨꯝ ꯇꯧꯔꯛꯑꯣ ꯅꯟꯗꯤꯁꯦ ꯑꯣꯟ ꯂꯩꯌꯦꯅ ꯍꯥꯏꯔꯛꯑꯦ ꯃꯌꯥꯝ ꯀꯥꯏꯗ ꯂꯩꯒꯦ ꯃꯤꯁꯇꯔ ꯍꯥꯎꯀꯤ ꯄꯤꯁ ꯃꯤꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯤꯁꯇꯔ ꯍꯥꯎꯀꯤ ꯄꯤꯁ ꯃꯤꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯥꯏꯅ ꯍꯥꯏꯕ ꯁꯨꯆꯤꯇ꯭ꯔꯥ ꯏꯗꯨꯅ ꯍꯥꯏ ꯏꯆꯦ ꯅꯨꯡꯁꯤꯕꯤ ꯍꯥꯏ ꯁꯨꯆꯤꯇ꯭ꯔꯥ ꯀꯥꯏꯗ ꯂꯩꯒꯦ ꯂꯥꯛꯍꯪꯉꯦ ꯂꯞꯀ ꯇꯧꯔꯛꯄꯤꯔꯦ ꯍꯣꯏ ꯁꯤꯁ ꯅꯨꯡꯁꯤꯕꯤ ꯁꯨꯆꯤꯇ꯭ꯔꯥ ꯃꯅꯥꯎꯁꯤꯅꯦꯅ ꯑꯩ ꯊꯣꯛꯇꯦꯀꯣ ꯁꯤꯁ ꯑꯣꯐꯤꯁꯇ ꯊꯕꯛ ꯆꯤꯟꯅ ꯇꯧꯕꯅꯤ ꯍꯣꯏ ꯃꯅꯥꯎ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯦꯛ ꯄꯨꯟꯅ ꯍꯥꯏꯔꯦ ꯍꯥꯏ ꯖꯨꯂꯤꯌꯥ ꯍꯥꯏ ꯆꯦ ꯅꯤꯔꯂꯥ ꯋꯦꯜꯀꯝ
ꯑꯣ ꯅꯟꯗꯤꯁꯨ ꯑꯣꯟ ꯂꯩꯌꯦ ꯆꯦ ꯅꯤꯔꯂꯥꯗ ꯑꯩ ꯇꯧꯔꯛꯀꯦ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯂꯥꯏꯛ ꯍꯥꯟꯅ ꯇꯧꯕꯤꯔꯝꯃꯣ ꯆꯦ ꯅꯤꯔꯂꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯁꯨꯆꯤꯇ꯭ꯔꯥ ꯅꯪꯗꯤ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯃꯅꯥꯎ ꯑꯩ ꯍꯥꯏ ꯀꯩꯅꯣꯗꯤ ꯑꯣꯟ ꯅꯟꯗꯤ ꯆꯦꯛ ꯑꯣ ꯆꯦ ꯀꯦꯛ ꯆꯦ ꯅꯤꯔꯂꯥ ꯅꯪꯉꯣꯟꯗ ꯅꯟꯗꯤꯅ ꯀꯦꯛꯀ ꯇꯧꯔꯒ ꯊꯥꯖꯤꯜꯂꯦ ꯁꯨꯁꯥ ꯑꯩ ꯌꯥꯝꯅ ꯕꯤꯖꯤ ꯑꯣꯏꯕꯗꯨꯅ ꯁꯨꯆꯤꯇ꯭ꯔꯥꯅ ꯍꯥꯏꯕ ꯑꯩ ꯌꯥꯝ ꯕꯤꯖꯤ ꯑꯣꯏꯕꯗꯨꯅ ꯅꯟꯗꯤꯅꯤꯅ ꯁꯨꯆꯤꯇ꯭ꯔꯥ ꯄ꯭ꯂꯤꯖ ꯀꯅꯦꯛ ꯃꯤ ꯍꯥꯏ ꯅꯟꯗꯤꯅ ꯁꯨꯆꯤꯇ꯭ꯔꯥ ꯃꯉꯣꯟꯗ ꯀꯅꯦꯛ ꯑꯝꯇꯪ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ ꯆꯦ ꯅꯨꯡꯁꯤꯕꯅ ꯀꯩꯅꯣ ꯁꯨꯆꯤꯇ꯭ꯔꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯆꯦ ꯅꯨꯡꯁꯤꯕꯅ ꯀꯩꯅꯣ ꯊꯦꯡꯀ꯭ꯌꯨ ꯁꯨꯆꯤꯇ꯭ꯔꯥ ꯀꯦꯛꯕꯣꯟꯅ ꯍꯥꯏꯔꯦ ꯍꯦꯜꯂꯣ ꯅꯟꯗꯤ ꯍꯥꯏ ꯇꯧꯔꯛꯑꯦ ꯁꯨꯆꯤꯇ꯭ꯔꯥꯅ ꯑꯩ ꯏꯔꯣꯟꯕ ꯎꯁꯣꯏ ꯆꯦꯗꯤ ꯑꯣ ꯑꯩ ꯉꯁꯤꯗꯤ ꯂꯤꯁꯥ ꯇꯣꯡꯕ ꯆꯥꯏ ꯆꯦ ꯑꯩꯗꯤ ꯄ꯭ꯔꯤꯇꯝꯅ ꯍꯥꯏꯕ ꯖꯨꯂꯤꯌꯥꯁꯦ ꯎꯏꯕ ꯃꯥꯜꯂꯦ ꯎꯏꯗꯦꯗ ꯅꯟꯗꯤꯅ ꯆꯦ ꯀꯦꯛ ꯀꯣꯏꯔꯛꯑꯣ ꯑꯩꯈꯣꯏꯗ ꯎꯅꯁꯤꯅ ꯑꯩ ꯅꯟꯗꯤꯅ ꯍꯥꯏꯕꯁꯦ ꯆꯦ ꯀꯦꯛ ꯀꯣꯏꯔꯛꯑꯣ ꯑꯩꯈꯣꯏꯗ ꯎꯅꯁꯤꯅ ꯑꯩ ꯀꯣꯜ ꯇꯧꯔꯛꯀꯅꯤꯀꯣ ꯃꯅꯥꯎꯁꯤꯡꯅꯅ ꯑꯩ ꯁꯤꯁꯀꯤ ꯌꯥꯝ ꯅꯛꯅꯕ ꯑꯩ ꯁꯤꯁꯀꯤ ꯌꯥꯝ ꯅꯛꯅꯕ ꯁꯕꯁꯀ꯭ꯔꯥꯏꯞꯅꯤ ꯁꯤꯁꯅ ꯑꯩꯕꯨ ꯐꯖꯅ ꯈꯪꯕ ꯉꯝꯂꯔꯣꯏ ꯃꯇꯥꯡ ꯆꯥꯕꯗ ꯐꯖꯅ ꯍꯥꯏꯖꯒꯦ ꯑꯗꯨꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯁꯤꯁꯄꯨ ꯁꯞꯄꯣꯔꯠ ꯇꯧꯖꯕꯅꯤ ꯁꯤꯁ ꯅꯟꯗꯤ ꯁꯤꯁꯅꯗꯤ ꯈꯪꯂꯝꯗꯕ ꯌꯥꯏ ꯑꯣ ꯃꯅꯥꯎ ꯑꯩꯅꯗꯤ ꯐꯖꯅ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯍꯣꯏ ꯍꯥꯏꯔꯒꯗꯤ ꯈꯪꯒꯅꯦꯕ ꯑꯣ ꯑꯅꯨꯄꯃꯥꯁꯤꯡꯅ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯑꯅꯨꯄꯃꯥ ꯋꯦꯜꯀꯝ ꯂꯥꯏꯛ ꯇꯧꯔꯝꯃꯣ ꯂꯥꯏꯛ ꯇꯧꯁꯜꯂꯝꯃꯣ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯀꯥꯡꯕꯨꯁꯤꯡ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯅꯨꯄꯃꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯅꯟꯗꯤꯁꯦ ꯑꯣꯟ ꯂꯩꯌꯦꯅ ꯍꯥꯏꯔꯦꯀꯣ ꯀꯦꯛ ꯃꯣꯟꯅ ꯅꯟꯗꯤ ꯑꯩ ꯑꯣ ꯅꯟꯗꯤ ꯑꯩ ꯅꯥꯟꯅ ꯂꯩꯔꯦ ꯌꯥꯏ ꯆꯦ ꯅꯪ ꯅꯥꯔꯤꯕꯣ ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ ꯃꯁꯥꯗꯣ ꯑꯅꯨꯄꯃꯥꯅ ꯍꯥꯏꯕ ꯍꯋꯥꯏ ꯆꯥꯏꯌꯦꯅ ꯍꯥꯏꯕ ꯅꯟꯗꯤꯅ ꯑꯅꯨꯄꯃꯥ ꯄ꯭ꯂꯤꯁ ꯀꯥꯅꯦꯛ ꯃꯤ ꯑꯅꯨꯄꯃꯥ ꯀꯩꯅꯣ ꯇꯧꯔꯣꯏ ꯅꯟꯗꯤꯗ ꯀꯅꯦꯛ ꯇꯧꯕꯤꯔ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯌꯥꯏ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯣ ꯌꯥꯏ ꯑꯩ ꯅꯉꯣꯟꯗ ꯕ꯭ꯂꯨ ꯄꯤꯁꯟꯒꯦ ꯃꯥꯏꯁꯦꯒ ꯆꯪꯉꯒ ꯑꯝꯇꯪ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯅꯟꯗꯤꯅ ꯆꯦ ꯀꯦꯛ ꯀꯔꯤ ꯑꯣꯏꯅ ꯅꯥꯔꯤꯅꯣ ꯍꯥꯏ ꯀꯞꯄꯛꯑꯦ
ꯑꯣ ꯁꯨꯆꯤꯇ꯭ꯔꯥꯅ ꯆꯦ ꯑꯕꯨꯡꯉꯣꯗꯤ ꯎꯗꯦꯅꯦ ꯑꯣ ꯑꯕꯨꯡꯉꯣ ꯇꯨꯝꯃꯤ ꯃꯥ ꯇꯨꯝꯃꯤꯉꯩꯗꯅꯤ ꯑꯁꯦ ꯇꯧꯔꯛꯏꯁꯦ ꯑꯗꯨ ꯅꯠꯇꯗꯤ ꯃꯥ ꯍꯧꯒꯠꯂꯛꯑꯗꯤ ꯀꯔꯤꯝ ꯇꯧꯕꯒ ꯉꯝꯄꯣꯠ ꯅꯠꯇꯦ ꯃꯥ ꯇꯨꯝꯃꯤꯑꯕ ꯑꯗꯨꯒ ꯗꯣ ꯇꯧꯔꯛꯏꯅꯤ ꯑꯣ ꯅꯟꯗꯤ ꯑꯣꯟ ꯑꯅꯨꯄꯃꯥꯅ ꯑꯣꯀꯦꯅ ꯍꯥꯏꯔꯛꯑꯦ ꯆꯥꯔꯒ ꯄꯦꯟꯖꯩ ꯋꯦꯜꯀꯝ ꯏꯆꯦ ꯍꯥꯏ ꯖꯨꯂꯤꯌꯥ ꯍꯥꯏꯅ ꯔꯣꯁꯀ ꯇꯧꯔꯦ ꯍꯦꯜꯂꯣ ꯏꯆꯦ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯉꯁꯥꯏꯒꯤ ꯎꯗꯦꯅ ꯈꯜꯂꯤꯅꯤ ꯏꯆꯦ ꯍꯣꯏꯁꯦ ꯀꯥꯏꯗ ꯂꯩꯔꯨꯒꯦ ꯏꯆꯦ ꯅꯟꯗꯤꯅ ꯍꯥꯏꯕ ꯅꯣꯏ ꯃꯌꯥꯝꯗꯤ ꯆꯦꯟꯅꯦꯜ ꯄꯥꯏꯗꯕꯅꯤꯅ ꯑꯩꯕꯨ ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯍꯥꯏ ꯍꯣꯏ ꯅꯟꯗꯤ ꯁꯞꯄꯣꯔꯠ ꯇꯧꯒꯦ ꯀꯦꯛꯃꯣꯟꯅ ꯅꯟꯗꯤ ꯋꯦꯗꯔ ꯆꯦꯟꯖ ꯑꯣꯏꯕꯒꯤ ꯃꯥꯜꯂꯤ ꯐꯤꯚꯔ ꯑꯣꯏꯔꯤꯅꯤ ꯌꯥꯏ ꯏꯆꯦ ꯀꯦꯛꯄꯅ ꯍꯥꯏꯕꯀꯣ ꯅꯟꯗꯤ ꯋꯦꯗꯔ ꯆꯦꯟꯖ ꯑꯣꯏꯕꯒꯤꯅꯦ ꯑꯗꯨꯅ ꯐꯤꯚꯔꯁꯦ ꯑꯣꯏꯕ ꯃꯥꯜꯂꯦ ꯆꯥꯔꯒ ꯄꯦꯟꯖꯩ ꯏꯆꯦꯅ ꯖꯨꯂꯤꯌꯥ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯏꯚ ꯇꯧꯕ ꯏꯆꯦ ꯑꯣꯈꯥ ꯀꯨꯏꯔꯦ ꯄꯨꯡ 3 ꯑꯗꯨꯋꯥꯏꯗꯨꯗꯒꯤ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯃꯤ ꯍꯥꯏꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯃꯤ ꯑꯅꯤ ꯑꯍꯨꯝ ꯂꯥꯏꯚ ꯆꯠꯂ ꯃꯥꯜꯂꯦ ꯑꯗꯨꯗꯨꯒꯤ ꯍꯥꯏꯗꯤ ꯈꯔ ꯁꯤꯒ ꯆꯪꯉ ꯈꯔ ꯑꯥꯇꯊꯣꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯅꯨꯄꯃꯥꯁꯤꯡꯅ ꯇꯧꯈ꯭ꯔꯕꯅꯤ ꯌꯥꯏꯌꯦ ꯅꯟꯗꯤ ꯅꯉꯣꯟꯗ ꯑꯅꯨꯄꯃꯥꯅ ꯇꯧꯈ꯭ꯔꯕꯅꯦ ꯑꯦꯟꯖꯤ ꯕ꯭ꯔꯤꯇꯟ ꯖꯨꯂꯤꯌꯥ ꯑꯦ ꯕꯤ ꯁꯤ ꯗꯤ ꯄꯥꯔꯤꯔꯣꯏ ꯑꯦ ꯕꯤ ꯁꯤ ꯗꯤ ꯄꯥꯔꯤꯅꯤ ꯆꯥꯔꯛꯈꯤꯕ ꯖꯨꯂꯤꯌꯥ ꯕ꯭ꯂꯨ ꯄꯤꯌꯣ ꯄꯤꯔꯛꯀꯦ ꯏꯆꯦ ꯏꯆꯦ ꯄꯤꯈ꯭ꯔꯕꯅꯤ ꯃꯅꯥꯎꯁꯤꯡꯅ ꯑꯣꯟ ꯂꯩꯒꯦ ꯉꯥꯏꯍꯥꯛ ꯁꯤꯁ ꯍꯣꯏ ꯍꯣꯏ ꯂꯩꯌꯨꯕ꯭ꯔꯣ ꯅꯟꯗꯤꯅ ꯑꯣ ꯏꯆꯦ ꯀꯦꯛ ꯌꯥꯡꯅ ꯐꯕ ꯑꯣꯏꯔꯣ ꯑꯣꯏꯔꯣ ꯑꯩ ꯈꯨꯔꯨꯝꯃꯦ ꯑꯣ ꯏꯆꯦ ꯆꯥꯔꯒ ꯄꯦꯟꯖꯩꯅ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯂꯥꯏꯐꯅ ꯃꯔꯣꯜ ꯂꯣꯟꯅꯔꯦ ꯍꯣꯏꯗꯣꯅꯤ ꯂꯥꯏꯐꯅ ꯃꯔꯣꯜ ꯂꯣꯟꯅꯔꯦ ꯑꯃ ꯇꯧꯅꯕꯗ ꯁꯨꯆꯤꯇ꯭ꯔꯥꯅ ꯁꯞꯄꯣꯔꯠ ꯇꯧꯒꯦ ꯁꯨꯆꯤꯇ꯭ꯔꯥ ꯀꯅꯥꯗꯅꯣ ꯁꯞꯄꯣꯔꯠ ꯇꯧꯔꯤꯁꯦ ꯑꯣ ꯅꯟꯗꯤꯅ ꯑꯅꯨꯄꯃꯥ ꯊꯦꯡꯁ ꯍꯥꯏꯔꯦ ꯈꯨꯔꯝꯃꯦ ꯃꯉꯣꯟ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤ ꯑꯦꯟꯖꯤ ꯖꯨꯂꯤꯌꯥ ꯑꯩꯉꯣꯟꯗꯁꯨ ꯀꯩꯅꯣꯝ ꯑꯃ ꯄꯤꯌꯨꯗꯅ ꯍꯣꯏ ꯍꯣꯏ ꯄꯤꯔꯛꯀꯦ ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝ ꯀꯩꯅꯣ ꯇꯧꯈ꯭ꯔꯕꯅꯤ ꯕ꯭ꯂꯨ ꯄꯤꯈ꯭ꯔꯕꯅꯤ ꯄꯥꯔꯤ ꯏꯃꯣꯝ ꯃꯨꯛꯕꯥꯡ ꯍꯦꯜꯂꯣ ꯏꯆꯦ ꯄꯥꯔꯤ ꯏꯃꯣꯝ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯍꯦꯜꯂꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯏꯆꯦ ꯄꯥꯔꯤꯅ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯅ ꯍꯪꯉꯛꯑꯦ ꯏꯆꯦ ꯑꯩꯗꯤ ꯅꯨꯡꯉꯥꯏꯔꯤ ꯃꯌꯥꯝ ꯑꯇꯩꯁꯨ ꯅꯨꯡꯉꯥꯏꯅꯦꯅ ꯈꯜꯂꯤ ꯏꯆꯦ ꯄꯥꯔꯤꯗ ꯀꯩꯅꯣꯗ ꯑꯩ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯕ꯭ꯂꯨ ꯄꯤꯔꯛꯀꯦ ꯑꯣ ꯀꯩꯅꯣꯅ ꯏꯆꯦ ꯆꯥꯔꯒ ꯄꯦꯟꯖꯩ ꯁꯨꯆꯤꯇ꯭ꯔꯥ ꯏꯆꯦ ꯀꯩꯅꯣꯗ ꯆꯥꯔꯒ ꯄꯦꯟꯖꯩ ꯏꯆꯦꯗ ꯑꯝꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯅꯟꯗꯤꯅ ꯁꯨꯆꯤꯇ꯭ꯔꯥ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ ꯁꯨꯆꯤꯇ꯭ꯔꯥ ꯅꯟꯗꯤꯗꯁꯨ ꯀꯁꯥꯔ ꯅꯟꯗꯤ ꯕ꯭ꯂꯣꯛꯇꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯄꯥꯔꯤ ꯏꯆꯦꯅ ꯍꯣꯏ ꯂꯞꯀ ꯂꯣꯏꯅꯅ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯍꯥꯏ ꯑꯣ ꯏꯆꯦ ꯑꯩꯗꯤ ꯉꯁꯤꯁꯦ ꯏꯂꯤꯁꯥ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯦ ꯏꯆꯦꯗꯤ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯄꯤꯕ ꯀꯥꯎꯕꯤꯔꯝꯒꯅꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯆꯥꯔꯒ ꯄꯦꯟꯖꯩ ꯏꯆꯦꯅ ꯁꯨꯆꯤꯇ꯭ꯔꯥꯗ ꯂꯞꯀ ꯂꯣꯏꯅ ꯔꯣꯁꯀ ꯂꯣꯏꯅ ꯄꯤꯔꯛꯑꯦ ꯑꯣ ꯁꯨꯆꯤꯇ꯭ꯔꯥꯅ ꯀꯁꯥꯔ ꯅꯟꯗꯤ ꯕ꯭ꯂꯣꯛꯇ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯄꯥꯔꯤ ꯏꯃꯣꯝꯗꯁꯨ ꯑꯗꯨꯗꯒꯤꯗꯤ ꯆꯥꯔꯒ ꯄꯦꯟꯖꯩ ꯏꯆꯦꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯁꯨꯆꯤꯇ꯭ꯔꯥ ꯏꯆꯦ ꯄꯥꯔꯤꯁꯦ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯑꯣ ꯏꯆꯦ ꯆꯥꯔꯒ ꯄꯤꯖꯩ ꯏꯆꯦꯅ ꯑꯣ ꯂꯥꯏꯛ ꯇꯧꯕꯤꯔꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ
ꯑꯣ ꯅꯟꯗꯤꯅꯦ ꯍꯥꯏꯕ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯃꯤ ꯎꯕ ꯌꯥꯗ꯭ꯔꯦꯀꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯅꯤꯕꯗ ꯍꯣꯏ ꯍꯣꯏ ꯅꯣꯏ ꯅꯟꯗꯤꯒꯤꯁꯦ ꯀꯌꯥꯝ ꯌꯥꯝ ꯁꯨꯔꯒꯦ ꯆꯥꯔꯒ ꯄꯦꯟꯖꯤ ꯏꯆꯦꯅ ꯄꯥꯔꯤ ꯏꯃꯣ ꯃꯨꯛꯕꯥꯡ ꯂꯞꯀ ꯔꯣꯁꯀ ꯂꯣꯏꯅ ꯄꯤꯔꯛꯑꯦ ꯁꯨꯆꯤꯇ꯭ꯔꯥꯅ ꯂꯥꯏꯛ ꯇꯧꯔꯦ ꯏꯆꯦ ꯍꯥꯏꯅ ꯏꯔꯛꯑꯦ ꯄꯥꯔꯤ ꯏꯃꯣꯝꯅ ꯍꯥꯎꯔꯅꯤ ꯂꯞ ꯄꯤꯔꯛ ꯏꯅꯥꯎ ꯑꯩ ꯃꯌꯥꯝꯒꯤ ꯑꯦꯜꯕꯤ ꯃꯇꯝ ꯆꯥꯅ ꯂꯥꯛꯄ ꯉꯝꯗꯦ ꯊꯕꯛ ꯈꯔ ꯀꯟꯗꯅ ꯁꯥꯎꯕꯤꯒꯅꯨ ꯍꯣꯏ ꯏꯆꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯆꯤꯟꯗꯅ ꯂꯥꯛꯄ ꯉꯝꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕꯀꯣ ꯑꯁꯤ ꯀꯔꯤꯝ ꯁꯥꯎꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯁꯥꯔ ꯅꯟꯗꯤꯅ ꯆꯦ ꯄꯥꯔꯤ ꯈꯨꯔꯨꯝꯃꯛꯑꯦ ꯏꯆꯦ ꯄꯥꯔꯤꯅ ꯉꯁꯤꯗꯤ ꯍꯣꯇꯦꯜꯗ ꯆꯥꯔꯦ ꯏꯆꯦ ꯄꯥꯔꯤ ꯀꯩꯒꯤꯅꯣ ꯉꯁꯤ ꯍꯣꯇꯦꯜꯗ ꯆꯥꯏꯁꯦ ꯃꯄꯥꯟꯗ ꯊꯣꯛꯎꯕ꯭ꯔꯣ ꯁꯨꯆꯤꯇ꯭ꯔꯥꯅ ꯇꯧꯖꯒꯦꯅ ꯍꯥꯏꯔꯦ ꯑꯦꯟꯖꯤ ꯄꯤꯇꯝꯅ ꯆꯥꯔꯒꯦ ꯄꯦꯟꯖꯩ ꯑꯦꯟ ꯄꯥꯔꯤ ꯏꯃꯣꯝ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯈ꯭ꯔꯕ ꯑꯣ ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝꯅ ꯆꯥꯔꯒ ꯄꯦꯟꯖꯩ ꯏꯆꯦꯒ ꯄꯥꯔꯤ ꯏꯃꯣꯝꯒꯗ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯈ꯭ꯔꯦ ꯑꯩ ꯉꯥꯛꯇ ꯂꯦꯞꯄꯤꯒꯦ ꯁꯗꯥꯅꯟꯗ ꯕꯤꯁ꯭ꯋꯅꯥꯊꯅ ꯍꯥꯏ ꯍꯥꯏꯔꯦ ꯍꯥꯏ ꯍꯥꯏ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯀꯁꯥꯔ ꯅꯟꯗꯤꯕꯣ ꯑꯣꯟ ꯍꯥꯏꯌꯦ ꯏꯆꯦ ꯄꯥꯔꯤꯅ ꯅꯟꯗꯤ ꯂꯥꯞ ꯄꯥꯝꯖꯩ ꯂꯥꯞ ꯁꯨꯆꯤꯇ꯭ꯔꯥ ꯅꯟꯗꯤꯗꯁꯨ ꯂꯥꯞꯄꯤꯔꯛꯑꯦ ꯄꯥꯝꯖꯩ ꯏꯆꯦ ꯀꯩꯅꯣꯗꯁꯨ ꯂꯥꯞꯄꯤꯔꯛꯑꯦ ꯆꯥꯔꯒ ꯄꯦꯟꯖꯩ ꯏꯆꯦꯗꯁꯨ ꯂꯞꯄꯤꯔꯦ ꯁꯨꯆꯤꯇ꯭ꯔꯥꯗꯁꯨ ꯄꯤꯔꯦ ꯅꯟꯗꯤꯅ ꯁꯥꯗꯥꯅꯟꯗ ꯄ꯭ꯂꯤꯖ ꯀꯅꯦꯛ ꯃꯤ ꯄ꯭ꯂꯤꯖ ꯍꯥꯏ ꯑꯅꯨꯄꯃꯥꯅ ꯏꯆꯥꯅꯨꯄꯥꯅ ꯅꯪꯒꯤ ꯃꯇꯧ ꯇꯝꯅ ꯂꯩꯔꯦ ꯍꯣꯏ ꯍꯣꯏ ꯆꯥꯔꯒ ꯄꯦꯟꯖꯩ ꯊꯦꯡꯀ꯭ꯌꯨ ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝ ꯍꯥꯏꯌꯦ ꯑꯦꯟꯖꯤ ꯄꯤꯇꯝꯗ ꯆꯥꯔꯒ ꯄꯦꯟꯖꯩ ꯏꯆꯦꯅ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯛꯑꯦ ꯏꯆꯦ ꯄꯥꯔꯤ ꯏꯃꯣꯝꯅ ꯀꯩꯅꯣ 21 ꯂꯥꯏꯛ ꯃꯌꯥꯝꯁꯨ ꯇꯧꯕꯤꯔꯝꯃꯣ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯀꯦꯛ ꯃꯣꯠꯁꯨ ꯑꯣꯟ ꯂꯩꯌꯦꯅ ꯍꯥꯏꯌꯦ ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝꯅ ꯋꯦꯜꯀꯝ ꯆꯥꯔꯒ ꯄꯦꯟꯖꯩ ꯏꯆꯦꯗ ꯋꯦꯜꯀꯝ ꯇꯧꯔꯛꯑꯦ ꯆꯥꯔꯒ ꯄꯦꯟꯖꯩ ꯏꯆꯦꯅ ꯀꯦꯛ ꯃꯣꯠꯇ ꯂꯥꯞꯀ ꯔꯣꯁꯀ ꯄꯤꯔꯛꯑꯦ ꯏꯆꯦ ꯄꯥꯔꯤꯌꯣꯝꯅ ꯑꯦꯟꯖꯤ ꯍꯥꯏꯗꯤ ꯑꯦꯟꯖꯤ ꯍꯥꯏꯗꯤ ꯑꯦꯟꯖꯤ ꯍꯥꯏꯗꯤ ꯀꯩꯅꯣꯁꯦ ꯅꯥꯉꯣꯝꯔꯣ ꯏꯅꯥꯎ ꯅꯠꯇꯦ ꯑꯦꯟꯖꯤ ꯍꯥꯏꯗꯤ ꯉꯥꯔꯦꯝꯕꯝ ꯍꯥꯏꯕꯅꯤ ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝ ꯀꯦꯛ ꯃꯣꯠ ꯑꯣꯜꯁꯣ ꯗꯟ ꯆꯦ ꯀꯦꯛ ꯃꯣꯠꯇꯁꯨ ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝꯅ ꯀꯦꯛ ꯀꯩꯅꯣ ꯇꯧꯔꯛꯑꯦ ꯍꯟꯇꯥꯟ ꯇꯧꯔꯛꯑꯦ ꯀꯁꯥꯔ ꯅꯟꯗꯤꯅ ꯃꯌꯥꯝ ꯀꯦꯛ ꯃꯣꯠꯇꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯍꯥꯏ ꯈꯨꯔꯝꯃꯦ ꯄꯥꯔꯤ ꯏꯃꯣꯝꯅ ꯍꯜꯂꯣ ꯍꯥꯏꯔꯦ ꯂꯞꯀ ꯇꯧꯔꯒ ꯑꯣ ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝꯅ ꯍꯥꯏꯔꯛꯑꯦ ꯉꯥꯔꯤꯌꯥꯟꯕꯝꯅꯤ ꯏꯆꯦ ꯄꯥꯔꯤ ꯏꯃꯣꯝ ꯍꯥꯏ ꯏꯆꯦ ꯄꯥꯔꯤꯃꯣꯝ ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝꯁꯦ ꯑꯩꯒꯤ ꯍꯁꯕꯦꯟꯅꯤ ꯑꯗꯣ ꯅꯣꯏ ꯃꯌꯥꯝꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯍꯜꯂꯤꯕ ꯑꯩꯅ ꯀꯦꯛ ꯃꯣꯟꯗ ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝꯁꯦ ꯄꯥꯄꯨꯔꯣ ꯍꯥꯏ ꯍꯣꯏ ꯄꯥꯄꯨꯅꯤꯅꯦ ꯏꯆꯦ ꯅꯤꯔꯣꯂꯥ ꯅꯣꯏ ꯃꯌꯥꯝꯗ ꯁꯞꯄꯣꯔꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯀꯩꯅꯣ ꯇꯧꯔꯤꯕ ꯑꯅꯨꯄꯃꯥꯅ ꯏꯆꯥꯅꯨꯄꯤ ꯀꯞꯄꯦ ꯀꯣꯟꯅ ꯀꯣꯜ ꯇꯧꯔꯛꯀꯦ ꯍꯣꯏ ꯑꯅꯨꯄꯃꯥ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯉꯥꯡꯗꯣ ꯍꯥꯟꯅ ꯌꯦꯡꯉꯨꯆꯣ ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝꯅ ꯏꯆꯦ ꯅꯤꯔꯂꯥ ꯍꯥꯏꯔꯦ ꯅꯟꯗꯤꯅ ꯃꯌꯥꯝ ꯀꯦꯛꯃꯣꯠꯀꯤꯗꯃꯛꯇ ꯑꯩꯅ ꯕꯤꯈꯥ ꯅꯤꯖꯔꯤꯌꯦ ꯀꯁꯥꯔ ꯅꯟꯗꯤꯅ ꯃꯌꯥꯝꯗ ꯀꯦꯛꯃꯣꯠꯀꯤꯗꯃꯛꯇ ꯕꯤꯈꯥ ꯅꯤꯖꯔꯤ ꯃꯌꯥꯝ ꯀꯦꯛꯃꯣꯠꯇꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯀꯦꯛꯃꯣꯠꯇ ꯄꯥꯄꯨ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯔꯛꯑꯦ ꯆꯥꯔꯒ ꯄꯦꯟꯖꯤ ꯏꯆꯦꯅ ꯑꯅꯨꯄꯃꯥ ꯁꯞꯄꯣꯔꯠ ꯃꯤ ꯄ꯭ꯂꯤꯖ ꯍꯥꯏ ꯏꯆꯦ ꯆꯥꯔꯒ ꯄꯦꯟꯖꯩ ꯑꯅꯨꯄꯃꯥꯁꯦ ꯑꯩꯒꯤ ꯐ꯭ꯔꯦꯟꯅꯤ ꯑꯗꯨꯝ ꯑꯩ ꯍꯥꯏꯒꯦ ꯑꯗꯨꯝ ꯃꯥ ꯁꯞꯄꯣꯔꯠ ꯇꯧꯖꯔꯛꯆꯅꯤ ꯒꯥꯎ
ꯅ꯭ꯌꯨꯁꯔꯛ ꯕ꯭ꯂꯣꯛ ꯍꯥꯏ ꯍꯥꯏ ꯍꯦꯜꯂꯣ ꯋꯦꯜꯀꯝ ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝꯅ ꯎꯝꯆꯦ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯌꯦ ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝꯅ ꯎꯝꯆꯦ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯔꯦ ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝꯅ ꯍꯥꯏꯔꯤꯁꯦ ꯚꯥꯏꯔꯦꯜ ꯐꯤꯚꯔ ꯇꯧꯔꯤꯔꯥ ꯍꯥꯏꯅ ꯍꯪꯉꯛꯑꯦ ꯏꯆꯦ ꯀꯦꯡꯃꯣꯠꯇ ꯏꯆꯦ ꯆꯥꯔꯒ ꯄꯦꯟꯖꯩ ꯑꯣꯟ ꯂꯩꯔꯦ ꯃꯌꯥꯝ ꯑꯇꯩꯗꯤ ꯆꯠꯅꯈ꯭ꯔꯕꯣ ꯅꯟꯗꯤ ꯑꯣꯟ ꯃꯌꯥꯝ ꯑꯇꯩꯗꯤ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯀꯅꯥ ꯀꯅꯥꯅꯣ ꯂꯥꯛꯑꯣ ꯁꯨꯆꯤꯇ꯭ꯔꯥꯅ ꯏꯆꯦ ꯑꯩ ꯃꯥꯔꯀꯦꯠ ꯆꯠꯀꯦ ꯇꯧꯔꯤ ꯑꯩ ꯊꯣꯛꯑꯒꯦꯀꯣ ꯁꯥꯎꯅꯨꯀꯣ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯨꯆꯤꯇ꯭ꯔꯥ ꯆꯣ ꯊꯦꯡꯖꯤꯜꯂꯛꯑꯅꯤ ꯍꯧꯖꯤꯛ ꯍꯥꯟꯅ ꯆꯠꯊꯣꯛꯎꯔꯣ ꯅꯟꯗꯤꯅ ꯆꯦ ꯀꯦꯛ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯆꯥꯔꯒ ꯄꯦꯟꯖꯩ ꯏꯆꯦꯁꯦ ꯀꯗꯥꯏꯒꯤꯅꯣ ꯏꯆꯦ ꯅꯤꯔꯣꯂꯥꯅ ꯄꯥꯄꯨ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯄꯥꯔꯤ ꯏꯃꯣꯝ ꯑꯣꯟ ꯁꯨꯆꯤꯇ꯭ꯔꯥꯅ ꯍꯣꯏ ꯆꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯍꯥ ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝꯅ ꯍꯥ ꯍꯥ ꯆꯦ ꯍꯥꯏ ꯆꯥꯔꯒ ꯄꯦꯟꯖꯩ ꯏꯆꯦꯁꯦ ꯀꯗꯥꯏꯒꯤꯅꯣ ꯍꯪꯉꯤꯕ ꯑꯩꯅ ꯑꯩ ꯃꯥꯁꯦ ꯀꯗꯥꯏ ꯏꯆꯦ ꯄꯥꯔꯤꯕꯣꯝꯗꯤ ꯈꯪꯉꯦꯕꯀꯣ ꯆꯥꯔꯒ ꯄꯦꯟꯖꯩ ꯏꯆꯦꯁꯦ ꯀꯗꯥꯏꯒꯤꯅꯣ ꯑꯩꯅ ꯈꯪꯗ꯭ꯔꯦ ꯄꯥꯄꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯅꯪꯕꯨ ꯍꯥꯏ ꯏꯆꯦ ꯄꯨꯟꯁꯤꯔꯣꯜ ꯖꯨꯂꯤꯌꯥ ꯂꯚ ꯋꯦꯜꯀꯝ ꯏꯆꯦ ꯄꯨꯟꯁꯤꯔꯣꯜ ꯍꯧꯖꯤꯛꯇ ꯂꯥꯛꯏꯔꯣ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦ ꯉꯁꯥꯏꯉꯩ ꯋꯦꯜꯀꯝ ꯑꯩ ꯕ꯭ꯂꯨ ꯄꯤꯁꯜꯂꯛꯀꯦ ꯏꯆꯦ ꯄꯨꯟꯁꯤꯔꯣꯜꯅ ꯀꯦꯛ ꯃꯣꯠꯇ ꯂꯞ ꯄꯤꯔꯛꯑꯦ ꯆꯥꯔꯒ ꯄꯦꯟꯖꯩ ꯏꯆꯦꯅ ꯑꯩ ꯄꯣꯏꯂꯥꯄꯨꯜꯒꯤꯅꯤ ꯖꯨꯂꯤꯌꯥꯗꯤ ꯀꯩꯒꯤꯅꯣ ꯑꯣ ꯏꯆꯦ ꯄꯣꯏꯂꯥꯄꯨꯜꯒꯤꯅꯤ ꯑꯣ ꯈꯪꯉꯦ ꯈꯪꯉꯦ ꯂꯥꯛꯃꯨ ꯏꯆꯦꯒꯤ ꯂꯥꯏꯐꯇ ꯑꯩ ꯌꯥꯎꯈꯤꯕꯅꯦꯕꯀꯣ ꯑꯣ ꯑꯩꯗꯤ ꯁꯤꯜꯆꯔꯒꯤꯅꯤ ꯏꯆꯦ ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝꯅ ꯔꯣꯡꯄꯨꯔꯗ ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝꯅ ꯍꯥꯏꯔꯦ ꯔꯣꯡꯄꯨꯔꯗ ꯂꯩꯌꯦ ꯆꯦꯗꯤ ꯌꯨꯝꯗ ꯂꯥꯛꯄ꯭ꯔꯣ ꯑꯩ ꯏꯆꯦ ꯀꯦꯡꯃꯨꯠꯇ ꯍꯥꯏꯔꯛꯄꯅꯦꯕꯀꯣ ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝꯅ ꯔꯣꯡꯄꯨꯔꯗ ꯂꯩꯌꯦ ꯍꯥꯏꯌꯦ ꯆꯦꯗꯤ ꯌꯨꯝꯗ ꯂꯥꯛꯄ꯭ꯔꯣ ꯍꯪꯉꯛꯑꯦ ꯁꯨꯆꯤꯇ꯭ꯔꯥ ꯍꯥꯏꯕꯅ ꯄꯥꯔꯤ ꯏꯃꯣꯝꯁꯦ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯒꯕꯅꯤ ꯀꯁꯥꯅꯗꯤ ꯕ꯭ꯂꯣꯛ ꯑꯣ ꯀꯩꯅꯣꯅ ꯁꯨꯆꯤꯇ꯭ꯔꯥꯅ ꯍꯥꯏꯔꯦ ꯏꯆꯦ ꯄꯥꯔꯤ ꯏꯃꯣꯝꯁꯨ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯈ꯭ꯔꯕꯅꯤ ꯌꯥꯏ ꯀꯁꯥ ꯅꯟꯗꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯈ꯭ꯔꯕꯅꯦ ꯀꯁꯥ ꯅꯟꯗꯤꯅ ꯆꯥꯔꯒ ꯄꯦꯟꯖꯩꯁꯦ ꯃꯨꯛꯕꯥꯡ ꯃꯅꯨꯡ ꯈꯨꯟꯒꯤꯅꯤ ꯆꯥꯔꯒ ꯄꯦꯟꯖꯩꯁꯦ ꯃꯅꯨꯡ ꯈꯨꯟꯒꯤꯅꯤ ꯍꯥꯏ ꯑꯗꯨꯒꯤ ꯅꯣꯛꯁꯜꯂꯛꯏꯕ ꯅꯟꯗꯤꯅ ꯆꯥꯔꯒ ꯄꯦꯟꯖꯩ ꯏꯆꯦꯁꯦ ꯃꯅꯨꯡ ꯈꯨꯟꯒꯤꯅꯦ ꯅꯣꯛꯁꯜꯂꯛꯑꯦ ꯁꯨꯆꯤꯇ꯭ꯔꯥ ꯆꯠꯂꯦ ꯆꯦ ꯍꯣꯏꯁꯨ ꯍꯣꯏ ꯍꯣꯏ ꯁꯨꯆꯤꯇ꯭ꯔꯥ ꯆꯣ ꯆꯥꯔꯒ ꯄꯦꯟꯖꯩ ꯏꯆꯦꯅ ꯄꯨꯟꯁꯤꯔꯣꯜ ꯍꯥꯏꯅ ꯀꯩꯗꯧꯔꯦ ꯂꯚꯅꯦ ꯔꯣꯁꯅꯦ ꯈꯨꯔꯝꯃꯛꯑꯦ ꯏꯆꯦ ꯄꯨꯟꯁꯤꯔꯣꯜꯅ ꯑꯦꯟ ꯖꯦ ꯏꯁꯦ ꯂꯞꯀ ꯇꯧꯔ ꯄꯤꯔꯛꯑꯦꯅꯦ ꯀꯩ ꯑꯦꯟ ꯖꯦ ꯏꯁꯦ ꯀꯩꯅꯣ ꯅꯟꯗꯤꯗ ꯆꯦ ꯄꯨꯟꯁꯤꯔꯣꯜ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯅꯟꯗꯤꯅ ꯂꯞ ꯃꯌꯥꯝ ꯄꯤꯔꯦ ꯀꯦꯛ ꯃꯣꯟꯅ ꯍꯦꯜꯂꯣ ꯄꯨꯟꯁꯤꯔꯣꯜ ꯁꯤꯁ ꯍꯥꯏꯔꯦ ꯈꯨꯔꯨꯝꯃꯦ ꯅꯨꯡꯁꯤꯔꯛꯑꯦ ꯆꯦ ꯄꯨꯟꯁꯤꯔꯣꯜ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯅꯟꯗꯤꯅ ꯆꯦ ꯀꯦꯛ ꯑꯩꯅ ꯀꯧꯕ ꯈꯨꯝꯕꯤꯗꯦ ꯍꯥꯏꯅ ꯀꯞꯄꯦ ꯀꯦꯛ ꯃꯣꯟꯅ ꯄꯥꯄꯨ ꯌꯨꯝꯗ ꯂꯥꯛꯏ ꯍꯥꯏ ꯆꯦ ꯅꯤꯔꯣꯂꯥꯅ ꯄꯥꯄꯨ ꯌꯨꯝꯗ ꯂꯥꯛꯏ ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝꯅ ꯖꯨꯂꯤꯌꯥ ꯅꯪꯒꯤꯁꯦ ꯆꯥꯔꯒ ꯄꯦꯟꯖꯩꯅꯤ ꯁꯣꯔꯠꯇ ꯑꯩꯅ ꯁꯣꯔꯠꯇ ꯑꯩ ꯂꯥꯛꯄꯅꯤ ꯍꯥꯏꯔ ꯖꯨꯂꯤꯌꯥ ꯀꯦꯛ ꯄꯣꯟꯆꯦ ꯅꯟꯗꯤ ꯁꯥꯎꯅꯨ
ꯇꯥꯍꯧꯗ꯭ꯔꯦ. ꯀꯦꯛ ꯃꯣꯠ ꯏꯆꯦꯅ ꯅꯟꯗꯤ ꯁꯥꯎꯅꯨ ꯇꯥꯍꯧꯗ꯭ꯔꯦ. ꯏꯆꯦ ꯄꯨꯟꯁꯤꯔꯣꯅ ꯆꯥꯔꯒ ꯄꯦꯟꯖꯩ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯀꯩꯅꯣ ꯇꯧꯔꯛꯑꯦ. ꯏꯃꯣꯖꯤ ꯄꯤꯔꯛꯑꯦ ꯀꯨꯁꯤꯅ ꯆꯥꯔꯒ ꯄꯦꯟꯖꯩ ꯊꯦꯡꯀ꯭ꯌꯨ ꯄ꯭ꯔꯤꯇꯝ ꯍꯥꯏꯔꯛꯑꯦ. ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝꯅ ꯏꯆꯦ ꯂꯛꯈꯤꯄꯨꯔꯗꯔꯣ ꯍꯧꯖꯤꯛ ꯍꯥꯏꯅ ꯏꯔꯛꯑꯦ. ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝꯅ ꯋꯦꯜꯀꯝ ꯆꯦ ꯆꯥꯔꯒ ꯄꯦꯟꯖꯩ ꯍꯥꯏꯅ ꯏꯔꯦ ꯀꯦꯛ ꯃꯣꯠꯅ ꯄꯥꯄꯨ ꯍꯣꯏ ꯂꯛꯈꯤꯄꯨꯔꯗꯅꯤ ꯍꯥꯏꯌꯦ. ꯏꯆꯦ ꯄꯨꯟꯁꯤꯔꯣꯜꯁꯦ ꯀꯥꯏꯒꯤꯅꯣ? ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝ ꯁꯤꯡꯅ ꯑꯩꯒꯤꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏ. ꯏꯆꯦ ꯄꯨꯟꯁꯤꯔꯣꯜꯅ ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝꯗ ꯍꯥꯏꯔꯛꯑꯦ ꯃꯥꯒꯤꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯅ ꯆꯥꯔꯒ ꯄꯦꯟꯖꯩ ꯖꯨꯂꯤꯌꯥ ꯑꯩ ꯁꯟꯗꯥꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯨꯒꯦ ꯑꯃꯨꯛ ꯂꯥꯛꯀꯦ. ꯍꯣꯏ ꯏꯆꯦ ꯀꯩꯁꯨ ꯀꯥꯏꯗꯦ. ꯍꯣꯏ ꯍꯣꯏ ꯍꯧꯖꯤꯛ ꯁꯟꯗꯥ ꯃꯇꯝꯁꯨ ꯌꯧꯁꯜꯂꯛꯑꯦ. ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝꯅ ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝꯅ ꯏꯆꯦ ꯅꯤꯔꯣꯜꯅ ꯀꯌꯥꯅꯤ ꯁꯨꯇꯤꯅꯣ ꯅꯣꯡꯃ ꯂꯥꯛꯄꯗ ꯆꯪꯂꯛꯀꯦ ꯅꯣꯡꯃ ꯂꯥꯛꯄꯗ ꯆꯪꯂꯛꯀꯦ. ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝꯅ ꯗꯥꯟ ꯏꯆꯦ ꯄꯨꯟꯁꯤꯔꯣꯜ ꯍꯥꯏꯅ ꯏꯔꯛꯑꯦ. ꯑꯣ ꯅꯟꯗꯤꯅ ꯍꯥꯏꯕ ꯑꯩꯁꯨ ꯁꯟꯗꯥꯒꯤ ꯊꯕꯛ ꯇꯧꯔꯤꯒꯦꯀꯣ ꯑꯣꯟꯗ ꯂꯩꯀꯣ. ꯍꯣꯏ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯁꯨ ꯑꯗꯨꯝ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯁꯟꯗꯥꯒꯤ ꯊꯕꯛ ꯇꯧꯅꯗꯣꯏꯅꯤꯅꯀꯣ. ꯑꯗꯨꯅꯤ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯆꯪꯉꯛꯄꯒꯤꯗꯃꯛꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ. ꯔꯦꯈꯥ ꯁꯤꯡꯅ ꯂꯞ ꯄꯤꯔꯦ. ꯏꯆꯦ ꯋꯦꯜꯀꯝ ꯍꯧꯖꯤꯛꯇ ꯆꯪꯉꯛꯄꯒꯤꯗꯃꯛꯇ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛꯀ ꯂꯩꯈꯤꯒꯦ ꯏꯆꯦ ꯑꯃꯨꯛ ꯆꯪꯉꯛꯑꯕꯅꯤꯅ. ꯍꯣꯏ ꯅꯟꯗꯤ ꯅꯪꯁꯨ ꯑꯗꯨꯝ ꯑꯣꯟꯗ ꯂꯩꯔꯒ ꯑꯗꯨꯝ ꯊꯕꯛꯇꯣ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯣ. ꯏꯆꯦꯁꯦ ꯄ꯭ꯔꯨꯐ ꯄꯤꯒꯦ. ꯍꯜꯂꯣ ꯏꯆꯦ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ? ꯏꯆꯦ ꯔꯦꯈꯥ ꯏꯆꯦꯁꯦ ꯃꯁꯥ ꯉꯝꯃꯨꯗꯕꯗꯣ ꯐꯖꯅ ꯐꯔꯦ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯍꯣꯏ ꯅꯟꯗꯤꯅ ꯍꯣꯏ ꯍꯣꯏ ꯕꯥꯏ ꯕꯥꯏ. ꯍꯣꯏ ꯍꯣꯏ ꯅꯟꯗꯤ ꯂꯣꯏꯁꯤꯜꯂꯨꯔꯣ ꯊꯕꯛꯇꯣ. ꯊꯦꯡꯀ꯭ꯌꯨ. ꯑꯣ ꯏꯆꯦ ꯔꯦꯈꯥꯅ ꯉꯥ ꯊꯣꯡꯕ ꯆꯥꯏꯌꯦ ꯍꯥꯏꯅ ꯍꯥꯏꯕ. ꯑꯣ ꯍꯣꯏ ꯏꯆꯦ ꯍꯥꯎꯔꯝꯒꯅꯤ. ꯄꯥꯔꯤ ꯏꯃꯣ ꯃꯨꯛꯕꯥꯡ ꯑꯣꯟ. ꯏꯆꯦ ꯄꯥꯔꯤ ꯅꯪ ꯀꯥꯏ ꯆꯠꯂꯨꯒꯦ? ꯅꯟꯗꯤꯅ ꯂꯣꯏꯔꯅꯤ ꯍꯥꯏꯗꯨꯒ ꯑꯩꯅ ꯕꯥꯏ ꯍꯥꯏꯔꯨꯔꯦ. ꯍꯣꯏ 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 ꯑꯗꯨꯝ ꯉꯥꯏꯍꯥꯛꯀ ꯑꯗꯨꯝ ꯂꯩꯈꯤꯒꯦ ꯅꯟꯗꯤ ꯅꯪ ꯑꯗꯨꯝ ꯑꯣꯟꯅ ꯊꯝꯃꯣ. ꯏꯆꯦ ꯀꯦꯛ ꯃꯣꯠꯅ ꯄꯥꯄꯨ ꯍꯥꯏꯅ ꯀꯩꯅꯣ ꯇꯧꯔꯦ ꯊꯝꯁ ꯑꯞ ꯎꯠꯂꯦ.
एनजी प्रीतमना इचे रेखा सिंहदा इचे रेखा सिंहदा सब्सक्राइब डन हाइना हाइरे इचे रेखादा सब्सक्राइब तौरे एनजी प्रीतमना सब्सक्राइब तौरे इचे रेखा ऑन है नंदी सु ऑन होय होय नंदी ऑन लई लेना तुम थपु तो सुन तपि तपि लसलो मैं मती दी कई तौनरी के इचे पारी दी ngasi वीडियो दा खरा तौखरे थोप थोप लाकनी है ओ इचे की वीडियो दा हुजी जेंग्री है बको हुजी जेंगे हाग लेरगा आई येंग्री है बको इन संगे मैम की लाइव संगबगा आई लाइव थारे अदोदना रूपस किचन हाय जुलिया हाय हाय वेलकम वेलकम आई एलबी लाइव एलबीदा वेलकम तौरी और रूपस किचन से आई एलबीदा कनादा वेलकम तौरी रूपस किचन सब्सक्राइब तौबिरमो इचे पुंजे इचे चारगा पेंजे करी मथेल चारगा पेंजे इचे चारगा पेंजे करी मथेल चागे इचे पुंछरना पारी इचे पारी ना आई धूप थानबा इरुजगे को इनाव ओनमुक लाके होय इचे कसु काइदे थाव थाव सदा मतम जौरे इचे पुंछरना पारी इमोम हाइना इमोजी का तौरगा पीरे नुसीना पारी मोमना पुंछिरोलदा लाभ पीरे हेलो रूपस किचन रूपस किचन आई एम कनेक्टेड जुलिया और थैंक यू रूपस किचन थैंक यू चे पारी मोमना वारगोनु इता पुछिरो आई धूप थाबा धूप थानबा तौजरुगे चे पुछिरोलदा साउंड वाइन हारिबा आई धूप थानबा रूपस किचन you connect my channel okay I connect you रूपस किचन ओके मैं थोड़ी देर के बाद लाइव ख़त्म होने के बाद मैं कनेक्ट करती हूँ रूपस किचन सब्सक्राइब और एनजी प्रीतम ने रूपस किचन को सब्सक्राइब कर दिया है वीडियो पूरी देखो गाने को मेरी सीज अच्छा मैं पूरी देखती हूँ और रूपस किचन ने थैंक यू एनजी सर नमस्ते किया है एनजी प्रीतम को रूपस किचन ने
एनजी प्रीतम ने वेलकम रूपस किचन, वेलकम किया है रूपस किचन को। अच्छा ठीक है, मैं आप ना रूपस किचन में लाइव ख़त्म करती हूँ। अभी मैं बाद में मैं आऊँगी फिर से। कीप सपोर्ट माई चैनल। ओके ओके, मैं सपोर्ट करती हूँ। पुंसिरो ने जूलिया से के ड्रेसू याम फजे पुंसिरो। थैंक यू इचे, थैंक यू। कायदना जाम नोइबनी थी बनी मसक से। अदुसु इचे थागलपगीदमक्ता थैंक यू। अदो इचे मैम पुनमक आई हुजिक लाइव से लुसलगे। मजि मैम पुनमसु संदागी थबक लुसनबा दुप थागदा मतम ओइनबनिना को। अदोनी मैम पुनमक आई लाइव लुसलगे। थैंक यू मैम पुनमकु सपोर्ट तबगीदमक्ता। ओके बाय।